ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯁꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥ ꯃꯥꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯔꯝꯕꯗꯣ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯂꯩꯆꯤꯜ ꯃꯥꯁꯨ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯂꯤꯕ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯕꯒ ꯅꯣꯡ ꯃꯥꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯃꯪꯁꯤꯜꯂꯛꯏ꯫ ꯃꯉꯥꯜ ꯅꯥꯏꯅ ꯊꯣꯛꯂꯝꯕ ꯊꯥꯕꯜ ꯃꯥꯁꯨ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯈꯨꯝꯖꯤꯟꯈꯤꯕꯅ ꯎꯄꯥꯏ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯂꯩꯆꯤꯜꯂꯛꯇ ꯂꯣꯠꯈ꯭ꯔꯦ꯫ ꯈꯥꯝꯖꯤꯟꯕ ꯌꯥꯗ ꯅꯣꯡ ꯃꯥꯁꯨ ꯖꯝ ꯖꯝ ꯍꯦꯛꯇ ꯆꯨꯊꯔꯛꯏ꯫ ꯆꯪꯈꯣꯟꯕꯤꯗꯨ ꯃꯥꯒꯤ ꯄꯤꯛꯂꯕ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨꯒꯤ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯅꯣꯡꯂꯤꯛꯁꯤꯡꯗꯨ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯀꯧꯔꯛꯏ꯫ "ꯆꯪꯈꯣꯟꯕꯤꯌꯥ, ꯅꯪꯕꯨ ꯇꯨꯝꯗ꯭ꯔꯤꯕꯣ?" "ꯇꯨꯝꯗ꯭ꯔꯤꯌꯦꯅꯦ, ꯀꯩ ꯂꯩꯔꯒꯦ?" "ꯖꯒꯣꯏ ꯁꯥꯕꯤꯁꯤꯡꯒꯤ ꯆꯥꯛꯇꯣ ꯀꯣꯅꯨꯡꯗ ꯆꯥꯔꯅꯤ ꯍꯥꯏꯅ ꯍꯥꯏꯍꯧꯏ꯫ ꯑꯗꯨꯅ ꯖꯒꯣꯏ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯁꯤꯗ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯁꯦꯝ ꯁꯥꯔꯨꯔꯣ꯫ ꯁꯦꯕꯥꯔꯤꯁꯤꯡꯁꯨ ꯆꯥꯛꯈꯨꯝꯗ ꯂꯣꯏꯅ ꯂꯩꯍꯧꯔꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯐꯤꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯂꯒ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗꯕꯨ ꯆꯥꯛꯃꯨꯛ ꯊꯣꯡꯅꯕ ꯍꯥꯏꯔꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯩꯅ ꯇꯨꯝꯊꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯉꯜꯂꯤꯀꯥꯟꯗ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯦ꯫ ꯍꯣꯔꯦꯟ ꯁꯣꯏꯔꯒꯅ ꯑꯩꯈꯣꯏꯗꯅꯦ ꯈꯣꯟꯊꯤ ꯆꯥꯗꯣꯏꯁꯦ꯫ ꯄꯦꯜꯂꯕꯅꯤ ꯑꯩ, ꯄꯨꯄꯦꯟ ꯄꯦꯜꯂꯦ꯫ ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯄꯁꯦ ꯄꯣꯊꯥꯕ ꯐꯥꯎ ꯍꯦꯛ ꯁꯪꯗꯦꯗꯀꯣ." ꯋꯥ ꯉꯥꯡꯂꯒ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯆꯥꯎꯔꯕ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯁꯦꯕꯥꯔꯤ ꯀꯌꯥꯁꯨ ꯂꯦꯞ ꯂꯦꯞꯇꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯆꯪꯈꯣꯟꯕꯤꯒ ꯆꯥꯛ ꯊꯣꯡꯃꯤꯟꯅꯕ ꯑꯍꯜ ꯅꯨꯄꯤ ꯈꯔꯁꯨ ꯎꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯆꯪꯈꯣꯟꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯩꯖꯥꯎ ꯊꯥꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥ ꯁꯤꯜ लांदुना मयामगी चानब सेमख्रे। सोमदा कोनुंगी इसै तौफम ओइना लैरिबा का चौबदुदा निंगथौ अमदि फमलाइबा कया लांगदर लैरि। राजकुमार नोंसाबसु कादुगी मथक वाइदा मागी फमनबा लैरिबदुदा जगोई साबी अमगा नोक्तना खेदर लैरि। नंगी नमिंगदो कई हाइबनो? केथबी हाइबने राजकुमार। करी केथबी हाइबा? पाचै है। नसक नमिंग चाक चाने। नंगना सादरक जगोई सिजनी ऐना गाउर तारिसि खंगबा। राजकुमार की इराक पुबा मिटियंगदुदा कारण तारकपदा केथबी की थमोई सिसु मथुम मराक हाउखिबने। अदुनबु राजकुमार न कौरकपगा लाकपदा हालिसिनि। लाकदबनि कईगुमा लाक्ट्रदि ऐगी थमोइसे चेखाइदुइ। खंगिदन फजबि असि हाइरगा केथबीगी ममाइदुदा इरांग मिनोक अमा नोक्सिलगा सिइ। राजकुमार हेक नांथोरकपसिबा थमोइगसे लोइ नौथाले। अदो जगोई साबी मयामसु लोइना वानरमलनि। अहेंगी पुंफम योक्सिलकदबा खजिक्तसु गाइरि। चाना थंगनबसे कमदौबनो? सिदा लांग्रबदि अखोइगी लेफमदा चलगा लांखलुदोइनि। कईगी नोइ आदा चादोइबा? इपा निंगथौगी नाइतोम पोकपा नोंसाबनि ऐसे। मफम सिदा लाक्पदा खोइबु पेना सेवा तौबसे ऐगी थौनि। सिदा गहक लैरम ऐ पाउ सेनगिगे। नोंसाबा मफमदुदगी थोक्लक्लगा मनाइ खरा लैरिबदुगी मनाक्ता चंगलइ। नखोइ ताब्रा? हौजिक फाउबा जगोई साबीसिंगी चानबमता लांग्रबसि करिगिनो? चाखुमलोमदगी चाकथोंबी सेबारीसिंगदो लोइ सिख्रबो? राजकुमार ऐ हौजिकमक चत्तुना येंगजरुगे। ngसाइना हाइनद्रिगैदा चलुबा कैदौगे? मिया मांगदा ऐबु सफनम सिलिरो नखोइगिसे हा? जगोई साबीसिंगसे लेबाक्सिदा नत्तना लेबाक सिनबा थुंगदा फाउरिबा गाक्तनि। मखोइबु ऐना कौबदा असिनबा काइथोक्तु लाक्लिबसिगी मगुलदो गाक्ट्रबदि नखोइ लोइना चैराक फंगनी खंग। चलो हौजिकमक चाना थक्ना पुथोरो हाइरुसो। फगनी राजकुमार। मनाइदो मफमदुदगी पाखतना चेनख्रे। सोमदा चाखुमदसु चंगकोनबी अमदि सेबारी मयामदुना थोंबा थाकपा लोइरगा पुथोकनबा सेम सारि। मनाइदो फिंगना थोंदो हांदोरई। नखोइ लोइरब्रा? हौजिकमक चानबसिंगदो जगोई साफम लोमदा पुनबा तौसे। राजकुमारगी माइसोक्लबदि पुना चैराक फंगनी हाइना तांगपिरई। चंगकोनबीना अगंबा अखोइ लोइजरे। जगोई साफम लोमदा पुरकनबा तौजरगे। से असिगी अथुम हाउसिना नखोइना पाइरो। अदुगा सागा सिंगसिना सिदा पुलप हापगा पुख्रसे। थकनबा अरिबा युसिंगसिना सेबारी नखोइना मतेक पांगबिरो थोसे। मखोइ सिंगदो चानबा सिंगदु पाइरगा प्रप्रप थोकनरई। जगोई सारिबदुसु लोइसिलक्तुना महि महि चंगनख्रे। मखोइनि हेक चंगखिबगा चंगखोनबीना मांग थादुना चंगलई। साना मयामदो मयाइदुदा परेंग साना थमलगा मखोइसु नाकनदा लैसिंदुना लेपतुना लई।
ꯅꯣꯡꯁꯥꯕꯅ ꯀꯦꯊꯕꯤꯒꯤ ꯅꯥꯀꯟꯗ ꯊꯥꯗꯔꯤꯕ ꯁꯝꯖꯤꯗꯨ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯖꯒꯣꯏ ꯁꯥꯕꯤꯁꯤꯡꯒꯤ ꯆꯥꯅꯕ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯂꯣꯏꯅ ꯆꯥꯅꯈ꯭ꯔꯦ꯫ ꯅꯈꯣꯏꯁꯨ ꯆꯥꯊꯣꯛꯂꯨꯔꯣ꯫ ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯉꯥꯏꯈꯣ, ꯋꯥ ꯍꯥꯏꯈꯤꯒꯦ꯫ ꯍꯣꯔꯦꯟ ꯆꯥꯕ ꯂꯣꯏꯔꯒ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯃꯣ꯫ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯃꯌꯥꯝ ꯂꯩꯌꯦ, ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯣ ꯍꯥꯏꯕꯤꯕꯒꯤꯗꯤ ꯌꯥꯝꯅ ꯊꯥꯒꯠꯆꯩ꯫ ꯔꯥꯖꯀꯨꯃꯥꯔꯒ ꯅꯛꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯖꯕꯁꯤꯁꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯒꯣꯏ ꯁꯥꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯕ ꯂꯣꯏꯔꯒ ꯄꯣꯊꯥꯗꯨꯅ ꯑꯌꯨꯛ ꯉꯟꯅ ꯃꯐꯝꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯀꯗꯕꯅꯤ꯫ ꯆꯥꯅꯕꯁꯤꯁꯨ ꯈꯤꯇꯪ ꯊꯦꯡꯅ ꯂꯥꯡꯕꯤꯔꯤ, ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯋꯥꯔꯧꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯆꯠꯆꯔꯒꯦ꯫ ꯁꯛꯇꯥꯁꯤꯒ ꯑꯇꯩ ꯅꯨꯄꯤꯗ ꯌꯥꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯍꯧꯖꯤꯜꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯀꯥꯏꯅ ꯅꯨꯄꯤꯗꯤ ꯆꯣꯡꯀꯩ ꯉꯁꯥꯏꯗꯒꯤ ꯈꯨꯠꯇꯒ ꯄꯥꯏꯔ ꯂꯩꯗꯅ ꯁꯦꯡꯅ ꯇꯥꯝꯗꯣꯛꯂꯨꯈꯤꯒꯦ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯥꯎ ꯌꯥꯝ ꯁꯤꯡꯅ ꯂꯥꯏꯅꯩꯗ ꯌꯥꯔꯛꯇꯕ꯫ ꯉꯁꯤ ꯐꯥꯎꯕ ꯅꯣꯡꯁꯥꯕ ꯑꯩꯅ ꯄꯥꯝꯈꯤꯕ ꯅꯨꯄꯤ ꯑꯃꯇ ꯂꯦꯝꯅ ꯊꯥꯈꯤꯗꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯗ ꯏꯈꯣꯡꯁꯤꯗ ꯃꯁꯥꯅ ꯇꯨꯖꯔꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯃꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯃꯣꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯆꯩꯔꯥꯛ ꯄꯤꯕꯗꯨ ꯐꯖꯗꯦ꯫ ꯍꯌꯦꯡ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯅꯈꯣꯏ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ꯫ ꯍꯩ, ꯅꯈꯣꯏ ꯇꯥꯕ꯭ꯔꯥ? ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯗꯣ ꯗꯔꯕꯥꯔꯗ ꯂꯥꯛꯅꯕ ꯄꯥꯎ ꯍꯥꯏꯈꯣ꯫ ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔ꯫ ꯔꯥꯖꯀꯨꯃꯥꯔꯅꯤꯅ ꯋꯥ ꯄꯦꯠꯈ꯭ꯔꯦ ꯆꯩꯇ꯫ ꯑꯔꯦꯝꯕꯗ ꯀꯣꯅꯨꯡꯁꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯖꯔꯝꯃꯤ꯫ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯔꯒ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕꯗꯨꯅ ꯍꯦꯟꯅ ꯐꯈ꯭ꯔꯦ꯫ ꯃꯣꯏꯒꯤ ꯄꯥꯈꯣꯟ ꯃꯌꯥꯝ ꯆꯠꯄꯗ ꯄꯨꯟꯁꯤꯁꯦ ꯂꯣꯏꯁꯤꯟꯈꯤꯗꯧꯔꯕꯅꯤ꯫ ꯃꯅꯥꯏꯗꯨꯅ ꯆꯪꯈꯣꯟꯕꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯆꯪꯈꯣꯟꯕꯤ, ꯅꯈꯣꯏ ꯂꯣꯏꯅ ꯍꯌꯦꯡꯗꯤ ꯗꯔꯕꯥꯔꯗ ꯂꯥꯛꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯅꯔꯣ, ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯤꯊꯥꯏ ꯌꯦꯟꯗꯣꯏ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯆꯠꯂꯦ꯫ ꯉꯁꯤꯁꯨ ꯊꯦꯡꯅꯃꯨꯛ ꯇꯨꯝꯗꯣꯏꯕ, ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯗꯔꯕꯥꯔ ꯆꯠꯇꯣꯏꯕ, ꯑꯗꯨꯒ ꯂꯣꯏꯔꯒ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯗꯣꯏꯕ꯫ ꯃꯊꯛꯇ ꯐꯝꯂꯤꯁꯦ ꯑꯣꯏꯕ ꯇꯥꯏ ꯔꯥꯖꯀꯨꯃꯥꯔꯗꯣ꯫ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤ ꯑꯣꯏꯖꯥꯠꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯀꯧꯔꯤꯕ? ꯃꯧ ꯑꯍꯜ ꯑꯃꯅ, ꯕꯦꯝꯃ ꯆꯪꯈꯣꯟꯕꯤ, ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯁꯦ ꯁꯤꯕ꯭ꯔꯥ ꯆꯪꯕ꯭ꯔꯗꯤ ꯁꯣꯏꯗ꯭ꯔꯦꯍꯦ꯫ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯦ ꯁꯨꯃꯥꯏꯅ ꯀꯧꯔꯛꯄꯁꯦ ꯑꯐ ꯅꯨꯡꯉꯥꯏꯗꯤ ꯑꯃꯠꯇ ꯍꯦꯛ ꯑꯣꯏꯗꯕꯅꯤ꯫ ꯀꯩꯕꯨ ꯊꯣꯛꯂꯒꯕ? ꯏꯅꯦ, ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯉꯁꯤꯒꯤ ꯑꯆꯥ ꯑꯊꯛ ꯁꯦꯝꯕ ꯊꯦꯡꯂꯤꯕꯁꯤꯁꯨ ꯑꯉꯝꯕꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯊꯦꯡꯅ ꯄꯤꯔꯛꯄꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯂꯥꯟꯗꯦ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ, ꯑꯩꯈꯣꯏꯗꯤ ꯁꯤꯒꯨꯝꯕꯁꯦ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯅꯃꯥꯗꯨꯁꯨ ꯅꯣꯡꯃ ꯊꯕꯛ ꯇꯧꯕꯗ ꯁꯣꯏꯕꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯁꯥꯎꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕꯗꯒꯤꯅꯦ ꯍꯧꯖꯤꯛꯐꯥꯎ ꯃꯁꯥ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯈꯪꯉꯦꯗꯅ꯫ ꯃꯥꯒꯤ ꯊꯧꯔꯤ ꯑꯀꯟꯕ ꯑꯁꯥꯡꯕꯗꯨꯗ ꯅꯈꯣꯏꯅ ꯃꯥꯗ ꯁꯦꯠ ꯀꯟꯈꯤꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯃꯤꯠꯁꯤꯗ ꯎꯔꯤꯅꯤ ꯅꯪꯕꯣ꯫ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯦ ꯑꯐꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥꯗ ꯐꯥꯎ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯔꯛꯈꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯀꯣꯅꯨꯡꯁꯤ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯑꯐꯕ ꯋꯥꯍꯩ ꯑꯃꯐꯥꯎ ꯇꯥꯗ꯭ꯔꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯁꯦ ꯂꯥꯟꯖꯜꯂꯛꯇ꯭ꯔꯤꯉꯩꯗꯗꯤ ꯌꯥꯝ ꯆꯠꯅꯤꯡꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯅꯦ ꯂꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ꯫ ꯃꯤꯁꯤꯡꯁꯨ ꯆꯥꯕ ꯂꯣꯏꯅꯔ ꯃꯥꯜꯂꯦ꯫ ꯀꯣꯟꯁꯤꯡꯁꯤ ꯄꯨꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯀꯣꯟ ꯃꯌꯥꯝꯗꯨ ꯄꯥꯏꯔꯒ ꯊꯣꯛꯅꯈ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯤꯅ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯀꯣꯟ ꯈꯔ ꯂꯩꯔꯤꯕꯗꯨ ꯂꯧꯊꯣꯛꯄ ꯆꯪꯂꯛꯏ꯫ ꯀꯦꯊꯕꯤꯅ ꯆꯪꯈꯣꯟꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯀꯦꯊꯕꯤꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯣꯟꯁꯤꯡꯗꯨ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯛꯈ꯭ꯔꯤꯕ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯖꯒꯣꯏ ꯁꯥꯕꯤ ꯑꯃꯅ ꯀꯦꯊꯕꯤꯗ ꯍꯪꯂꯛꯏ꯫ ꯀꯦꯊꯕꯤ, ꯀꯩꯗꯧꯔꯦ? ꯅꯨꯄꯤꯁꯤꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯅ? ꯃꯥꯒꯤ ꯃꯁꯛꯁꯦ ꯏꯪ ꯇꯞꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯃꯔꯥꯜ ꯂꯩꯇꯕꯤ ꯃꯥꯕꯨ ꯀꯣꯅꯨꯡꯁꯤꯗ ꯊꯝꯅꯤꯡꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯈꯪꯗꯦꯕꯣ, ꯀꯩ ꯃꯔꯝꯒꯤꯅꯣ? ꯔꯥꯖꯀꯨꯃꯥꯔꯁꯦ ꯈꯪꯗꯕ ꯃꯤꯅꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯃꯤꯌꯥꯝꯒꯤ ꯀꯂꯛꯅꯐꯝ ꯑꯣꯏꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯐꯖꯕꯤ ꯑꯃꯠꯇ ꯎꯕ ꯌꯥꯗꯕꯅꯤ꯫ ꯃꯥꯅ ꯁꯣꯛꯇꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ, ꯃꯥꯁꯨ ꯀꯣꯅꯨꯡꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯅꯤ꯫ ꯑꯗꯨꯕꯨ ꯖꯒꯣꯏ ꯁꯥꯕꯤ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯅꯤ? ꯄꯥꯝꯕꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯦꯊꯕꯤ, ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎꯔꯣꯅ ꯍꯥꯏꯔꯁꯤꯔꯣ, ꯄꯨꯟꯅ ꯆꯠꯈꯤꯅꯕ? ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯁꯤ, ꯅꯠꯇ꯭ꯔꯣ? ꯌꯥꯔꯦꯁꯦ, ꯑꯩꯈꯣꯏꯁꯨ ꯄꯣꯊꯥꯔꯨꯅꯕ ꯇꯧꯔꯁꯤ꯫ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ, ꯂꯥꯛꯑꯣ ꯊꯣꯛꯂꯁꯤ꯫ ꯃꯈꯣꯏꯁꯤꯡꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯀꯦꯊꯕꯤꯅ ꯊꯣꯛꯈꯤꯕꯗꯨ ꯅꯣꯡꯁꯥꯕꯅ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯍꯤꯡꯗꯨꯃ ꯌꯨ ꯊꯛꯂꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨꯗ ꯅꯣꯡꯁꯥꯕꯗꯨ
ꯌꯨ ꯇꯞ ꯇꯥꯃꯈꯩ ꯉꯥꯎꯔꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯗꯔꯕꯥꯔꯗ ꯂꯦꯞꯇꯨꯅ ꯂꯣꯏꯅ ꯂꯩꯔꯔꯦ꯫ ꯅꯣꯡꯁꯥꯕꯗꯤ ꯈ꯭ꯔꯣ ꯈ꯭ꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ꯫ ꯃꯅꯥꯏ ꯑꯃꯅ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯍꯧꯗꯣꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ, ꯉꯔꯥꯡ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯗꯣ ꯗꯔꯕꯥꯔꯗ ꯂꯣꯏꯅ ꯂꯩꯔꯦ꯫ ꯀꯝꯗꯧꯕꯅꯣ? ꯃꯇꯝꯁꯤ ꯊꯦꯡꯖꯤꯟꯈ꯭ꯔꯗꯤ ꯀꯣꯅꯨꯡ ꯃꯤꯌꯥꯝꯒꯤ ꯆꯥꯛ ꯊꯣꯡꯕ ꯑꯃꯨꯛ ꯊꯦꯡꯈꯤꯗꯣꯏꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯔꯥꯖꯀꯨꯃꯥꯔ, ꯀꯔꯤꯅꯣ? ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯍꯜꯂꯝ, ꯑꯩ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤ, ꯍꯧꯒꯠꯄ ꯉꯝꯈꯤꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯁꯤ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤꯕꯅ ꯐꯔꯗ꯭ꯔꯥ ꯔꯥꯖꯀꯨꯃꯥꯔ? ꯌꯥꯔꯦ, ꯊꯥꯗꯣꯛꯈ꯭ꯔꯅꯨ, ꯍꯧꯒꯠꯂꯦ ꯑꯩ꯫ ꯉꯔꯥꯡꯗꯤ ꯑꯩ ꯏ ꯀꯥꯗ ꯂꯩꯔꯤꯕꯅꯤ ꯉꯔꯥꯡꯗꯒꯤ꯫ ꯑꯗꯨꯒ ꯇꯔꯥꯏ ꯍꯦꯛꯇ ꯊꯥꯗꯣꯛꯈꯤ ꯌꯥꯕ? ꯂꯩꯍꯜꯂꯝꯃꯨ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯂꯒꯦ꯫ ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡꯁꯥꯕꯗꯨ ꯐꯤꯔꯣꯜ ꯑꯃ ꯍꯣꯡꯗꯣꯛꯇꯨꯅ ꯗꯔꯕꯥꯔꯗ ꯆꯪꯂꯛꯏ꯫ ꯋꯥꯡ ꯆꯥꯎꯕ ꯁꯕꯥꯟꯗꯨꯅ ꯀꯅꯥꯁꯨ ꯃꯋꯥ ꯂꯧꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯗꯨ ꯍꯟꯅ ꯌꯦꯡꯗ ꯃꯥꯒꯤ ꯐꯝꯕꯥꯜ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯗꯨ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯣꯡꯁꯥꯕꯅ ꯈꯗꯥꯡꯒ ꯃꯦꯠꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯈꯣꯏ ꯃꯐꯝꯁꯤ ꯑꯩꯅ ꯀꯧꯔꯤꯁꯦ ꯅꯁꯥꯅ ꯃꯔꯝ ꯈꯪꯖꯔꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ ꯑꯃꯅ, ꯔꯥꯖꯀꯨꯃꯥꯔ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯈꯪꯖꯗ꯭ꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯀꯧꯕꯤꯔꯛꯄ ꯑꯣꯏꯕꯅ ꯑꯩꯈꯣꯏꯁꯨ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯗꯅ ꯉꯟꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯣ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗ꯭ꯔꯤꯌꯦꯕ? ꯑꯩ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯊꯧꯔꯤꯗꯨ ꯄꯨꯔꯛ꯫ ꯃꯔꯥꯜ ꯈꯪꯖꯗꯕ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡꯁꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯁꯥꯟꯅꯒꯦ꯫ ꯃꯅꯥꯏ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯧꯔꯤ ꯑꯁꯥꯡꯕꯗꯨ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯅꯣꯡꯁꯥꯕꯅ ꯊꯧꯔꯤꯗꯨ ꯄꯥꯏꯔꯒ ꯑꯍꯜ ꯃꯧ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯩꯅ ꯉꯁꯤ ꯆꯥꯛꯊꯣꯡꯕꯤꯗꯣꯏ ꯀꯧꯔꯤꯁꯦ ꯉꯔꯥꯡ ꯅꯣꯏꯅ ꯖꯒꯣꯏ ꯁꯥꯕꯤꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯕꯗ ꯊꯦꯡꯕꯒꯤꯅꯤ ꯈꯪꯂꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯔꯤꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯪꯒꯟꯗ ꯁꯦꯠ ꯂꯥꯎꯅ ꯀꯟꯊꯔꯛꯏ꯫ ꯑꯍꯨꯝ ꯃꯔꯤꯔꯛ ꯁꯨꯅ ꯀꯜꯂꯛꯄꯗ ꯆꯪꯈꯣꯟꯕꯤꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯏ꯫ ꯆꯪꯈꯣꯟꯕꯤꯗꯨ ꯀꯤꯅ ꯃꯄꯤ ꯇꯥꯗꯨꯅ ꯇꯨꯃꯤꯟꯅ ꯀꯞꯂꯒ ꯂꯦꯞꯂꯤ꯫ ꯃꯁꯥꯗꯨꯁꯨ ꯀꯤꯕꯅ ꯅꯤꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯁꯥꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯧꯔꯤꯗꯨ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯏꯃꯥ! ꯑꯦ, ꯈꯣꯟꯖꯦꯜꯁꯤꯗꯤ ꯑꯍꯜꯒꯤ ꯃꯈꯣꯜ ꯅꯠꯇꯦꯗ꯫ ꯀꯩꯅꯣ ꯁꯤꯕꯨ ꯂꯩꯁꯥꯕꯤꯔꯣ? ꯅꯣꯡꯁꯥꯕꯗꯣ ꯆꯪꯈꯣꯟꯕꯤꯒꯤ ꯃꯥꯡꯂꯣꯝꯗ ꯂꯥꯛꯏ꯫ ꯅꯣꯟꯊꯗꯨꯅ ꯂꯩꯕꯅ ꯃꯁꯛꯇꯨ ꯐꯖꯅ ꯎꯕꯁꯨ ꯐꯪꯗ꯭ꯔꯤ꯫ ꯍꯣꯏ, ꯅꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯣ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯣ꯫ ꯆꯪꯈꯣꯟꯕꯤ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯇꯞꯅ ꯅꯣꯟꯈꯠꯂꯛꯏ꯫ ꯐꯖꯔꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯅꯣꯡꯁꯥꯕ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗꯨ ꯈꯪꯍꯧꯗꯦ ꯍꯟꯖꯤꯟꯈꯤꯕ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯃꯔꯥꯜ ꯑꯃ ꯂꯩꯇꯕꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯎꯕꯗ ꯅꯣꯡꯁꯥꯕꯒꯤ ꯊꯃꯣꯏꯗꯨ ꯄꯦꯊꯔꯛꯄꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ ꯆꯪꯈꯣꯟꯕꯤ ꯃꯁꯥꯗꯨ ꯈꯪꯕꯒꯤ ꯍꯥꯏꯐꯦꯠ ꯆꯣꯡꯈꯠꯂꯤ꯫ ꯅꯣꯡꯁꯥꯕꯒꯤ ꯃꯃꯤꯠ ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯇꯕꯤ ꯆꯪꯈꯣꯟꯕꯤꯒ ꯃꯤꯠ ꯆꯥꯅꯩ꯫ ꯅꯪꯒꯤ ꯃꯤꯡ? ꯆꯪꯈꯣꯟꯕꯤ ꯀꯧꯖꯩ ꯔꯥꯖꯀꯨꯃꯥꯔ꯫ ꯆꯪꯈꯣꯟꯕꯤ? ꯅꯨꯄꯤ ꯑꯃꯅ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯄꯣꯛꯇꯕꯁꯤꯅ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯤꯁꯤꯕꯣ? ꯍꯩꯃꯥ, ꯃꯥꯏ ꯊꯧꯔꯤꯒꯁꯤ ꯂꯣꯏ ꯊꯥꯗꯈ꯭ꯔꯦꯅꯦ꯫ ꯁꯤ ꯌꯧꯔꯗꯤ ꯏꯁꯥꯁꯦ ꯍꯤꯡꯗꯧ ꯃꯥꯜꯂꯦ꯫ ꯅꯣꯡꯁꯥꯕꯅ, ꯅꯣꯏ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯣ꯫ ꯆꯪꯈꯣꯟꯕꯤ, ꯅꯪ ꯂꯩꯍꯧ, ꯑꯩ ꯋꯥ ꯈꯔ ꯍꯪꯒꯦ꯫ ꯑꯇꯩꯁꯤꯡꯗꯨ ꯆꯪꯈꯣꯟꯕꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯂꯒ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯥꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯂꯤꯕ ꯆꯪꯈꯣꯟꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯅꯣꯡꯁꯥꯕꯗꯤ ꯃꯁꯥ ꯈꯪꯖꯗꯕ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯕꯨ ꯂꯩꯍꯧꯕꯒꯤ ꯃꯔꯝ? ꯍꯥ, ꯑꯣ, ꯀꯩꯅꯣꯅꯦ, ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ? ꯂꯩꯖꯗꯦ꯫ ꯋꯥ ꯍꯪꯕ ꯂꯣꯏꯔꯗꯤ ꯆꯠꯆꯔꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯝꯃꯨꯀꯣ꯫ ꯑꯇꯩꯅ ꯊꯣꯡꯍꯜꯂꯝꯒꯅꯨ, ꯑꯩ ꯆꯥꯕ ꯂꯥꯛꯇꯣꯏꯅꯤ꯫ ꯐꯅꯤ ꯔꯥꯖꯀꯨꯃꯥꯔ꯫ ꯆꯪꯈꯣꯟꯕꯤꯅ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯁꯥꯕ ꯃꯀꯣꯛꯀ ꯂꯤꯊꯣꯛꯂꯒ ꯆꯪꯈꯣꯟꯕꯤꯅ ꯆꯦꯟꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯂꯒ ꯆꯣꯡꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯅꯥꯏ ꯈꯔꯗꯤ ꯅꯣꯡꯁꯥꯕꯅ ꯅꯣꯛꯂꯒ ꯆꯦꯟꯈꯤꯕꯗꯨꯗ ꯉꯛꯅ ꯌꯦꯡꯅꯍꯧꯏ꯫ ꯁꯣꯝꯗ ꯆꯥꯛꯈꯨꯝꯗꯅꯤ ꯆꯪꯈꯣꯟꯕꯤꯅ ꯔꯥꯖꯀꯨꯃꯥꯔ ꯃꯊꯟꯇꯒꯤ ꯆꯥꯛ ꯊꯣꯡꯂꯤ꯫ ꯂꯥꯟꯃꯤ ꯄꯥꯊꯧꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯥꯟꯃꯤꯁꯤꯡꯒꯤ ꯆꯥꯛ ꯊꯧꯔꯥꯡ ꯇꯧꯕ ꯌꯥꯔꯦꯀꯣ? ꯑꯍꯜ ꯅꯨꯄꯤ ꯑꯃꯅ, ꯂꯥꯟꯃꯤ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯅꯣꯏꯅꯦ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯈꯣꯏ ꯄꯨꯂꯞꯁꯤ ꯀꯧꯈꯠꯂꯨꯔꯦ꯫ ꯇꯨ ꯑꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯁꯦ ꯃꯥꯒꯤ ꯊꯧꯔꯤꯗꯨꯅ ꯁꯥꯟꯅꯔꯛꯄꯒꯤꯅꯤ, ꯁꯤꯕꯨ ꯁꯤꯔꯝꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯔꯥꯖꯀꯨꯃꯥꯔꯅ ꯅꯣꯏꯗꯤ ꯀꯩꯒꯤ ꯀꯧꯔꯤꯕ? ꯏꯅꯦꯁꯤꯕꯨ ꯀꯌꯥꯝ ꯁꯣꯛꯀꯦ? ꯀꯩꯁꯨ ꯌꯥꯝꯅ ꯁꯣꯛꯄ ꯅꯠꯇꯦꯗ, ꯂꯦꯡꯕ ꯉꯝꯗꯕ ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯐꯨꯊꯒꯦ ꯇꯧꯕꯗ ꯏꯕꯦꯝꯃ ꯆꯪꯈꯣꯟꯕꯤꯁꯤ ꯎꯕꯗꯒꯤ ꯊꯧꯔꯤꯗꯨ ꯂꯣꯏ ꯊꯥꯗꯈ꯭ꯔꯦ꯫
ꯑꯇꯩ ꯑꯇꯩ ꯅꯨꯄꯤꯗ ꯉꯥꯎꯕ ꯍꯦꯟꯗꯣꯔꯛꯇꯅ ꯆꯪꯈꯣꯟꯕꯤꯗ ꯑꯃꯨꯛ ꯃꯤꯇꯥ ꯁꯟꯈ꯭ꯔꯦ꯫ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ꯫ ꯃꯁꯤꯒꯤ ꯅꯨꯡꯁꯥꯕ ꯍꯥꯏꯕ ꯑꯣꯛꯇꯕ ꯔꯥꯖꯀꯨꯃꯥꯔꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯤ ꯌꯥꯏꯗꯀꯣ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯥꯝꯖꯕꯤꯁꯤꯗ ꯑꯃꯨꯛ ꯂꯥꯟꯖꯜꯂꯛꯑꯦ ꯋꯥꯅꯤ꯫ ꯆꯪꯈꯣꯟꯕꯤ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ? ꯁꯤꯗꯤ ꯌꯥꯝꯗꯦꯅ, ꯀꯅꯥ ꯏꯟꯁꯥꯡꯅꯣ ꯁꯤꯕꯣ? ꯔꯥꯖꯀꯨꯃꯥꯔꯒꯤꯅꯤ꯫ ꯉꯁꯤꯗꯤ ꯀꯣꯅꯨꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯅꯤꯡꯂꯛꯑꯕ ꯈꯪꯗꯦ, ꯑꯩꯉꯣꯟꯗ ꯊꯣꯡꯉꯣꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯣ, ꯁꯣꯏꯗ꯭ꯔꯦ ꯃꯨꯟꯈꯤꯕ꯫ ꯑꯩꯗꯤꯅꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯊꯥꯡ ꯇꯦꯟ ꯈꯔ ꯀꯣꯜꯂꯒ ꯂꯦꯜꯂꯣꯅ ꯍꯥꯏꯕꯖꯥꯠꯅꯤ꯫ ꯃꯥꯅ ꯉꯁꯥꯏ ꯀꯩꯀꯩ ꯍꯥꯏꯔꯛꯏ? ꯅꯠꯇꯦ, ꯀꯩ ꯍꯥꯏꯔꯛꯀꯦꯕ? ꯑꯇꯩ ꯑꯍꯦꯟꯕ ꯀꯩꯁꯨꯝ ꯍꯥꯏꯔꯛꯇꯦ꯫ ꯄꯥꯊꯧ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯣꯡꯁꯥꯕꯗꯣ ꯑꯆꯝꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯂꯒ ꯅꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯄꯣꯛꯄꯗꯒꯤ ꯅꯣꯛꯄꯒꯤ ꯁꯛꯇꯝ ꯎꯈꯤꯗ꯭ꯔꯕ ꯅꯣꯡꯁꯥꯕꯗꯣ ꯉꯁꯤꯗꯤ ꯃꯁꯥꯅ ꯃꯔꯝ ꯈꯪꯖꯗꯅ ꯅꯣꯛꯂꯤ꯫ ꯃꯈꯣꯡꯗꯨꯅ ꯄꯥꯝꯖꯕꯤ ꯃꯥꯅ ꯂꯩꯕ ꯃꯐꯝꯗ ꯊꯥꯡꯈꯤꯕꯗꯨꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯄꯥꯊꯧꯒ ꯆꯪꯈꯨꯟꯕꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯣꯛꯄ ꯈꯪꯍꯟ ꯍꯟꯖꯤꯜꯂꯤ꯫ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯗꯨꯗꯤ ꯅꯣꯡꯁꯥꯕ ꯂꯥꯛꯄ ꯎꯕꯗ ꯃꯁꯥꯗ ꯇꯧꯐꯝ ꯈꯪꯖꯗꯦ꯫ ꯏꯕꯦꯝꯃ ꯆꯪꯈꯣꯟꯕꯤ, ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣꯅꯦ, ꯃꯇꯝꯁꯦ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯊꯧꯅ, ꯏꯅꯦ, ꯀꯩꯗꯧꯕꯒꯤ ꯂꯣꯏꯁꯤꯟꯗꯣꯏꯅꯣ? ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯃꯥꯟꯕ ꯔꯥꯖꯀꯨꯃꯥꯔꯗꯣ ꯆꯔꯥ ꯍꯦꯜꯍꯟꯗꯧꯅꯤ, ꯅꯠꯇ꯭ꯔ ꯆꯪꯈꯣꯟꯕꯤ? ꯅꯣꯡꯁꯥꯕꯗꯣ ꯁꯥꯎꯅꯤꯡꯕꯒꯤ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯛꯏ꯫ ꯃꯁꯥꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕꯁꯨ ꯐꯥꯎꯕ ꯍꯦꯃꯟꯈꯤꯕꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯍꯤꯗꯥꯛ ꯌꯥꯎ ꯄꯥꯇ꯭ꯔ ꯃꯆꯥꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯁꯣꯏꯗ꯭ꯔꯦ, ꯑꯩꯈꯣꯏꯅꯦ ꯂꯥꯟꯃꯤꯁꯤꯡꯒꯤ ꯆꯥꯛꯁꯤꯡꯁꯦ ꯊꯥꯡꯗꯣꯛꯂꯨꯔꯁꯤ꯫ ꯑꯅꯤꯁꯦ ꯁ꯭ꯋꯥꯏꯗ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯇꯧꯔꯁꯅꯤ꯫ ꯂꯥꯛꯑꯣ, ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯄꯥꯏꯔꯛꯑꯣ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯃꯔꯤ ꯃꯔꯤ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯊꯧꯅ ꯅꯣꯛꯂꯒ ꯑꯣꯟꯊꯣꯔꯛꯄꯗ ꯅꯣꯡꯁꯥꯕꯅ ꯁꯥꯎꯅ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ, ꯑꯩꯅ ꯌꯦꯠꯂꯕ꯭ꯔꯥ? ꯔꯥꯖꯀꯨꯃꯥꯔ, ꯀꯩꯁꯨ ꯌꯦꯠꯇꯦꯗ꯫ ꯆꯪꯈꯣꯟꯕꯤ, ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯒ ꯊꯣꯛꯂꯛꯎꯀꯣ, ꯑꯩꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯧ ꯂꯩꯌꯦꯕ꯫ ꯊꯣꯛꯄ ꯌꯥꯔꯣꯏ, ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯧ ꯃꯌꯥꯝ ꯂꯩ꯫ ꯄꯥꯊꯧ, ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯂꯥꯟꯃꯤꯁꯤꯡꯒꯤ ꯆꯥꯛ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ, ꯆꯠꯂꯣ꯫ ꯏꯁ, ꯃꯇꯝ ꯀꯨꯏꯅ ꯀꯧꯔꯛꯇꯕ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯀꯧꯔꯗꯅ꯫ ꯇꯥꯅꯤꯡꯗꯦ, ꯀꯧꯔꯛꯀꯅꯨ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯕꯨ ꯁꯨꯝ ꯇꯤꯟꯅꯈꯤꯕꯒꯤ ꯋꯥꯅꯤꯀꯣ꯫ ꯅꯪꯅ ꯑꯣꯛꯈꯤꯗꯕꯗꯩꯗꯤ ꯑꯩꯅ ꯅꯪ ꯃꯁꯛ ꯈꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯝ ꯉꯥꯡꯈꯤꯗꯣꯏꯔꯥ? ꯆꯠꯂꯣ, ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛ ꯂꯧꯍꯧꯔꯣ꯫ ꯆꯠꯂꯦ꯫ ꯍꯣꯏ, ꯌꯥꯝ ꯍꯦꯟꯖꯟꯕꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯏꯅ? ꯑꯁꯦ, ꯑꯩꯒꯤ ꯅꯪ ꯅꯈꯨꯠ ꯅꯁꯥ ꯁꯥꯡꯂꯝꯕꯗ ꯑꯩ ꯐꯠꯇꯦ ꯍꯥꯏꯗꯣ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯁꯛꯇꯥꯁꯤꯒ ꯑꯃꯨꯛ ꯍꯟꯅꯒ ꯌꯦꯡꯉꯛꯏꯅꯦ, ꯂꯨꯝꯖꯟꯒꯦ ꯈꯪꯗꯦ꯫ ꯈꯪꯕ꯭ꯔꯥ? ꯌꯦꯡꯉꯨ, ꯅꯪꯅ ꯐꯪꯕ꯭ꯔꯥ ꯑꯩꯅ ꯐꯪꯕ꯭ꯔꯥ ꯌꯦꯡꯅ ꯇꯥꯕ꯫ ꯅꯣꯡꯁꯥꯕꯗꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝꯒ ꯁꯣꯜꯂꯤ꯫ ꯃꯆꯤꯟꯒꯗꯣ ꯍꯥꯏꯐꯦꯠ ꯇꯨꯝꯊꯣꯛꯂꯒ ꯆꯪꯈꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯍꯤꯗꯥꯛꯇꯨ ꯄꯤꯔꯛꯏ꯫ ꯁꯦ, ꯂꯧꯁꯤꯜꯂꯨ, ꯍꯤꯗꯥꯛꯅꯤ꯫ ꯉꯁꯥꯏ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯑꯁꯣꯛꯄꯗꯣ ꯍꯤꯗꯥꯛꯁꯤ ꯇꯩꯕꯤꯌꯨ, ꯂꯧꯁꯤꯜꯂꯨ꯫ ꯍꯣꯏ, ꯔꯥꯖꯀꯨꯃꯥꯔ, ꯆꯥꯛꯇꯤ ꯂꯣꯏꯖꯔꯦ, ꯏꯟꯁꯥꯡꯒꯤ ꯃꯍꯤꯁꯦ ꯈꯤꯇꯪ ꯀꯪꯍꯟꯈꯤꯒꯦ꯫ ꯀꯩ ꯏꯟꯁꯥꯡ? ꯉꯥꯅꯤ꯫ ꯑꯩ ꯉꯥ ꯆꯥꯅꯤꯡꯗꯦ, ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯉꯣ꯫ ꯑꯩ ꯁꯤꯗ ꯐꯝꯃꯒ ꯉꯥꯏꯒꯦ, ꯅꯠꯇ꯭ꯔꯒ ꯅꯅꯥꯛꯇ ꯂꯦꯞꯄꯒ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯦꯡꯒꯦ꯫ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯑꯍꯧꯕ ꯃꯤꯅ ꯂꯥꯟꯅ ꯈꯟꯈꯤꯅꯤꯌꯦ꯫ ꯑꯗꯨꯒ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯊꯣꯡꯕ ꯂꯣꯏꯕꯒ ꯔꯥꯖꯀꯨꯃꯥꯔꯒꯤ ꯀꯥꯗ ꯑꯗꯨꯝ ꯊꯤꯟꯖꯤꯟꯖꯔꯛꯀꯦ꯫ ꯑꯣ, ꯑꯩꯁꯤ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯜꯂꯕꯅꯦꯕ꯫ ꯄꯥꯊꯧꯅ ꯅꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯕꯗꯤ ꯅꯪ ꯀꯩꯁꯨ ꯍꯥꯏꯗꯦꯅꯦ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯍꯥꯏꯕ, ꯌꯥꯔꯣꯏ, ꯁꯤꯗ ꯁꯨꯝ ꯂꯩ, ꯑꯩꯒꯤ ꯀꯥꯡꯁꯣꯏ ꯃꯆꯜ ꯁꯦꯝ, ꯉꯥꯁꯤ ꯅꯣꯏ ꯆꯥꯖꯔꯣ꯫ ꯀꯩꯅꯣ ꯃꯨꯟꯅꯕ ꯌꯦꯡꯉꯛꯏꯗꯨꯅ? ꯁꯠ ꯁꯦꯝꯃꯨ꯫ ꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯦ ꯅꯨꯄꯤꯗ ꯉꯥꯎꯕ ꯍꯦꯟꯃꯟꯗꯅ ꯃꯀꯣꯛꯁꯤ ꯆꯥꯛꯅꯕ꯭ꯔꯥ ꯈꯪꯗꯦ꯫ ꯂꯥꯟꯃꯤ ꯄꯥꯊꯧꯒ ꯆꯝꯅ ꯋꯥꯔꯤ ꯁꯥꯕꯗꯁꯨ ꯐꯅꯕꯇ ꯈꯟꯕ ꯉꯝꯗꯦ꯫ ꯍꯥꯏꯐꯦꯠꯀ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯤꯁꯤꯅꯤ꯫ ꯀꯥꯏꯗꯅꯣ ꯃꯥꯏꯁꯦ? ꯑꯣ, ꯑꯁꯤꯗ ꯐꯝꯃꯒ ꯏꯟꯁꯥꯡ ꯁꯦꯝꯗꯣꯏ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯂꯥꯞꯅ ꯌꯦꯡꯉꯁꯨ ꯐꯖꯩ, ꯅꯛꯅ ꯌꯦꯡꯉꯁꯨ ꯐꯖꯩ꯫ ꯅꯍꯥꯟꯒꯩ ꯀꯥꯏꯗ ꯂꯣꯠꯂꯒ ꯂꯩꯔꯝꯅꯣ ꯈꯪꯗꯦꯕ꯫ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯀꯣꯅꯨꯡ ꯋꯥꯡꯃ ꯂꯥꯟꯊꯣꯛꯅꯤꯡꯗ꯭ꯔꯤꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯖꯗꯦꯗ꯫ ꯑꯩꯅꯦ ꯑꯁꯤꯅꯕꯨ ꯌꯥꯕꯤꯔꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯍꯟꯅꯇ ꯌꯦꯡꯖꯔꯣꯏ꯫ ꯆꯪꯈꯣꯟꯕꯤ, ꯅꯪ ꯏꯟꯁꯥꯡꯗꯣ ꯑꯩ ꯆꯥꯕꯤꯌꯨꯔꯥ? ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯅꯣꯡꯁꯥꯕꯅ ꯆꯪꯈꯣꯟꯕꯤꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯝꯃꯤ꯫ ꯆꯥꯛꯈꯨꯝꯗꯁꯨ ꯇꯣꯏꯅ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯆꯥꯛ ꯐꯥꯎ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯀꯣꯅꯨꯡꯒꯤ ꯃꯤꯈꯩꯗꯤ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯦ꯫ ꯁꯛꯊꯣꯡꯕꯤ ꯅꯨꯄꯤꯈꯩꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯁꯥꯕꯗꯣ ꯄꯥꯊꯧꯒꯤ ꯈꯨꯠꯂꯥꯏ ꯇꯝꯂꯤꯕ ꯗꯣꯝꯗ ꯐꯦꯡꯅ ꯂꯥꯛꯏ꯫ ꯄꯥꯊꯧꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯄꯥꯊꯧ, ꯇꯥꯁꯟꯅꯗꯕꯤꯒ ꯇꯧ, ꯃꯣꯏꯁꯤ ꯇꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯇꯥꯔꯤꯔꯣ ꯁꯤꯕꯣ? ꯄꯥꯊꯧ, ꯅꯣꯏ ꯅꯄꯥꯔꯍꯦ, ꯑꯗꯥꯏ ꯂꯦꯞꯄ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯁꯛꯇꯥꯁꯤꯒ ꯏꯁ, ꯀꯥꯛꯁꯜꯂꯛꯄꯤꯒ ꯇꯧꯏ꯫ ꯂꯩꯔꯝꯃꯨ ꯈꯪꯅꯤ ꯅꯪ, ꯐꯖꯕ ꯁꯥꯕ ꯅꯃꯥꯏꯗꯣ ꯀꯤꯟ ꯊꯤꯟꯗꯠꯀꯦ꯫ ꯍꯣꯏ, ꯀꯩꯗꯧꯏꯅꯣ?
ꯑꯩ ꯂꯥꯏꯁꯦ ꯀꯩꯝ ꯊꯧꯋꯥꯒ ꯆꯥꯗꯈꯩ ꯊꯥꯡꯅꯤꯅ ꯃꯥ ꯃꯥꯟꯕꯁꯦ ꯁꯦꯡꯗꯣꯛꯄꯤꯒ ꯇꯧꯔꯗꯕ ꯇꯥꯅꯤꯡꯒꯤ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯅꯨꯄꯤꯅꯦꯅ ꯃꯁꯥꯅ ꯌꯥꯗꯕꯗꯨꯗ ꯇꯧꯕ ꯃꯑꯣꯡꯗꯣ ꯑꯩꯉꯣꯟꯗ ꯇꯧꯁꯤꯜꯂꯛꯀꯅꯨ ꯊꯥꯡꯁꯤꯅꯅꯦ ꯂꯪꯁꯤꯜꯂꯛꯇꯅꯕ ꯑꯔꯦꯝꯕꯗ ꯁꯤꯟꯅꯔꯅꯤ ꯅꯪꯅ ꯀꯠꯂꯛꯄꯗꯣ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯋꯥ ꯑꯃ ꯊꯪꯒꯦ ꯍꯟꯗꯛ ꯂꯩꯕꯥꯛ ꯇꯥꯏꯅꯕꯗ ꯂꯥꯟ ꯊꯣꯛꯇꯧ ꯃꯥꯜꯂꯦ ꯁꯤ ꯆꯨꯝꯃꯕꯣ ꯆꯨꯝꯃꯤ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯁꯨ ꯍꯣꯔꯦꯟꯗꯒꯤꯗꯤ ꯆꯠꯂꯗꯕꯅꯤ ꯅꯣꯏꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧ ꯑꯩꯈꯣꯏꯗꯤ ꯂꯥꯟꯃꯤ ꯃꯤꯅꯥꯏꯅꯤꯅ ꯊꯋꯥꯏꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯂꯒꯦ ꯀꯔꯤ ꯋꯥꯇꯥꯅꯦꯒꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯎꯗꯣꯏꯅꯤ ꯅꯣꯏ ꯈꯛ ꯊꯥꯗꯣꯛꯈꯤꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯟꯅ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯍꯟꯗꯛꯇ ꯑꯩ ꯌꯥꯎꯔꯗꯧꯅꯤ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯃꯊꯧ ꯃꯇꯝ ꯈꯔ ꯑꯩꯅ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯔꯨꯕꯒꯤ ꯁꯥꯎꯒꯅꯨꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯔꯝ ꯃꯣꯛꯑꯕꯅꯤ ꯃꯣꯛꯇ꯭ꯔꯗꯤ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯄꯛꯆꯗꯦꯅꯦ ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯥꯏꯕꯗꯣ ꯀꯩꯊꯦꯜꯗ ꯅꯨꯄꯤ ꯃꯌꯥꯝꯒ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯧꯁꯨ ꯆꯠꯂꯣ ꯁꯛꯇꯥꯁꯤꯒ ꯆꯪꯈꯣꯟꯕꯤꯒ ꯁꯨꯃꯤꯇꯥꯗ ꯇꯧꯔꯤ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯀꯩꯒꯨꯝꯕ ꯅꯈꯨꯠ ꯅꯁꯥ ꯍꯦꯛ ꯁꯥꯡꯕꯗ ꯊꯥꯡꯁꯤꯅ ꯀꯛꯊꯠꯂꯦ ꯈꯪꯉꯨ ꯅꯨꯡꯁꯥꯕꯗꯣ ꯃꯈꯨꯠꯀꯗꯨ ꯇꯨꯡꯗ ꯂꯣꯠꯁꯤꯜꯂꯤ ꯅꯪꯁꯨ ꯐꯤꯡꯕꯨꯗꯤ ꯁꯥꯏ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯈꯨꯠ ꯁꯥꯡꯉꯨꯗꯣꯏꯅꯣ ꯍꯥꯟꯅ ꯇꯧꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯝ ꯇꯧꯖꯗ꯭ꯔꯤ ꯈꯪꯉꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯪ ꯇꯞꯄꯤ ꯑꯃ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯄꯥꯊꯧ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯜꯂꯛꯈꯤꯅꯤ ꯅꯪ ꯍꯌꯦꯡꯅꯤꯡꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯣꯔꯦꯟ ꯑꯩꯒ ꯂꯩꯕꯥꯛ ꯇꯥꯏꯅꯕꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯎꯔꯁꯨ ꯑꯅꯛꯄꯗ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯆꯪꯁꯤꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯕꯅꯤ ꯋꯥꯊꯤ ꯇꯧ ꯂꯩꯔꯅꯨ ꯍꯣꯏ ꯈꯨꯠꯂꯥꯏꯗꯣ ꯁꯦꯡꯕꯒꯤ ꯁꯦꯡꯕ ꯑꯩꯒꯤꯁꯨ ꯈꯔ ꯌꯥꯎꯅ ꯁꯦꯡꯂꯝ ꯑꯩꯗꯤ ꯐꯖꯕꯅꯤꯅ ꯃꯥꯏꯁꯦ ꯀꯥꯏꯗ ꯀꯔꯤ ꯁꯣꯏꯔꯤꯅ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ ꯂꯥꯟꯃꯤ ꯅꯨꯄꯤ ꯌꯥꯎꯔꯝꯕꯁꯨ ꯑꯩꯉꯣꯟꯗ ꯉꯥꯎꯈ꯭ꯔꯗꯤ ꯀꯅꯥꯅ ꯈꯪꯕ ꯍꯥ ꯆꯠꯂꯦ ꯆꯠꯈ꯭ꯔꯦꯗꯤ ꯍꯟꯗꯛꯇꯤ ꯅꯨꯡꯁꯥꯕꯁꯤ ꯐꯖꯅ ꯍꯣꯡꯉꯤ ꯆꯪꯈꯣꯟꯕꯤꯁꯦ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨ ꯃꯥꯜꯂꯦ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯌꯦꯛꯅꯤꯡꯗ꯭ꯔꯦ ꯊꯨꯡꯅꯖꯔꯁꯅꯨ ꯃꯣꯏꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯄꯣꯛꯂꯛꯄꯗ ꯑꯩꯅ ꯈꯔ ꯊꯦꯝꯖꯤꯟꯅꯔꯒ ꯂꯧꯔ ꯂꯣꯏꯔꯦ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯏꯃꯥꯟꯅꯕꯤ ꯃꯆꯥꯅꯨꯄꯤ ꯂꯧꯕꯕꯨ ꯁꯣꯝꯗ ꯆꯥꯛꯈꯨꯝꯗꯅꯤ ꯆꯪꯈꯣꯟꯕꯤꯗꯨ ꯆꯥꯛ ꯊꯣꯡꯂꯤ ꯅꯨꯡꯁꯥꯕꯗꯨ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯍꯣꯏꯅꯦ ꯈꯔ ꯅꯨꯡꯉꯥꯏ ꯑꯗꯣ ꯂꯥꯟꯃꯤꯁꯤꯡꯒꯤꯗꯤ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ ꯂꯣꯏꯔꯦ ꯊꯥꯡꯗꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯕꯦꯝꯃ ꯆꯪꯈꯣꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣꯅꯦ ꯔꯥꯖꯀꯨꯃꯥꯔ ꯂꯩꯕꯤꯍꯧꯈꯣꯀꯣ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯑꯝꯇ ꯊꯥꯡꯗꯣꯛꯂꯨꯈꯤꯒꯦ ꯑꯣꯛ ꯃꯆꯥꯅ ꯃꯆꯤꯟꯖꯥꯛ ꯉꯥꯏꯕꯗꯧꯅ ꯃꯉꯛ ꯊꯥꯡꯒꯠꯂꯒ ꯉꯥꯏꯔꯝꯂꯅꯤ ꯍꯣꯏꯅꯦ ꯆꯪꯈꯣꯟꯕꯤ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯔꯕꯣ ꯊꯣꯡꯗ꯭ꯔꯤ ꯑꯦ ꯀꯩꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯊꯣꯡꯉꯤꯀꯥꯟꯗ ꯁꯪꯗ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡꯒꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯣꯡꯂꯒ ꯑꯩꯒꯤꯅ ꯊꯣꯡꯕꯤꯗꯕꯅꯦꯕ ꯇꯧ ꯃꯊꯧꯁꯨ ꯆꯥꯕꯗ ꯌꯥꯎꯗꯣꯏ ꯑꯣꯏꯔꯝꯅꯤ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯝ ꯊꯣꯡꯕꯤꯌꯨ ꯃꯥꯒꯤ ꯃꯍꯨꯠ ꯂꯥꯟ ꯉꯥꯛꯄꯗꯣ ꯑꯩ ꯑꯣꯏꯅ ꯆꯠꯀꯦ ꯅꯣꯏꯅꯤ ꯍꯔꯥꯎ ꯑꯗꯨꯝ ꯂꯩꯃꯤꯟꯅꯍꯧ ꯀꯩꯅꯣ ꯑꯩꯁꯦ ꯂꯥꯟ ꯑꯃꯨꯛ ꯇꯧꯔꯗꯣꯏꯔꯣ ꯈꯪꯗꯦ ꯍꯣꯔꯦꯟ ꯂꯩꯕꯥꯛ ꯇꯥꯏꯅꯕꯗ ꯆꯠꯂꯗꯤ ꯁꯤ ꯍꯥꯏꯒꯅ ꯆꯪꯉꯛꯄꯅꯤ ꯅꯪꯗꯤ ꯑꯩꯅ ꯆꯠꯂꯅꯤ ꯍꯥꯏꯕꯁꯤꯗ ꯍꯔꯥꯎꯔꯝꯒꯅꯤ ꯅꯪꯅ ꯌꯥꯕꯤꯗꯕ ꯌꯦꯡꯅꯤꯡꯗꯕ ꯑꯩꯁꯦ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯕ ꯑꯣꯏꯁꯅꯨ ꯑꯩꯕꯨ ꯀꯅꯥ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ ꯅꯨꯄꯤ ꯃꯌꯥꯝꯒ ꯂꯣꯏꯅꯕ ꯑꯣꯛꯇꯕꯩꯗꯤ ꯁꯤꯈꯤꯕꯅ ꯐꯔꯕꯅꯤ ꯆꯥꯛ ꯂꯣꯏꯔꯦ ꯊꯥꯡꯗꯣꯛꯑꯝꯃꯒꯦ ꯑꯩꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯀꯩꯝ ꯇꯥꯁꯤꯟꯅꯗꯕꯤꯗ ꯆꯠꯈ꯭ꯔꯤꯁꯦ ꯅꯨꯄꯤꯅ ꯅꯨꯡꯁꯤꯗꯕ ꯒꯥꯏꯁꯦ ꯅꯨꯡꯁꯤꯗꯕꯖꯥꯠꯅꯤꯀꯣ ꯃꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯒ꯭ꯔꯤ ꯇꯛꯄꯁꯤ ꯐꯥꯎ ꯅꯣꯡꯃꯇ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯍꯦꯛ ꯎꯠꯇꯦ ꯋꯥꯅꯤ ꯑꯉꯛꯄ ꯅꯨꯄꯤꯅꯤ ꯃꯁꯤ ꯆꯪꯈꯣꯟꯕꯤ ꯇꯥꯕ꯭ꯔꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯆꯥꯛꯀ ꯀꯣꯟꯅ ꯆꯥꯒꯦꯃꯤ ꯆꯪꯈꯣꯟꯕꯤꯗꯨ ꯆꯥꯛ ꯆꯥꯐꯝꯗꯨꯗ ꯅꯣꯡꯁꯥꯕꯒꯤ ꯆꯥꯛ ꯁꯦꯝꯂꯤ ꯅꯣꯡꯁꯥꯕꯗꯨ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯆꯪꯈꯣꯟꯕꯤꯒꯤ ꯃꯈꯨꯠꯇꯨꯗ ꯄꯥꯏꯔꯒ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯍꯜꯂꯤ ꯇꯁꯦꯡꯅ ꯅꯪ ꯑꯩꯁꯦ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯍꯣꯔꯦꯟ ꯆꯠꯄꯁꯤꯗ ꯀꯩꯒꯨꯝꯕ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯅꯪ ꯌꯥꯝ ꯍꯔꯥꯎꯒꯗ꯭ꯔꯣ ꯔꯥꯖꯀꯨꯃꯥꯔ ꯈꯨꯠꯁꯦꯝꯗ ꯊꯥꯗꯣꯛꯄꯤꯌꯨ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯐꯖꯗꯦ ꯈꯤꯇꯪ ꯇꯧꯕꯒ ꯃꯤꯒꯩꯒ ꯀꯅꯥ ꯍꯦꯜꯂꯨꯒꯦ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯃꯥꯡꯗ ꯑꯩꯒꯤ ꯁꯛꯁꯦ ꯑꯃꯨꯛꯐꯥꯎ ꯎꯠꯂꯣ ꯅꯪꯒꯤ ꯈꯪꯁꯟꯅꯗꯕ ꯅꯇꯧꯗꯨꯅ ꯆꯔꯥꯡꯅꯕ ꯍꯦꯟꯅ ꯄꯣꯛꯍꯜꯂꯦ ꯄꯣꯊꯥꯍꯟꯗꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯣꯅꯨꯡꯁꯤꯒꯤ ꯆꯥꯛ ꯊꯣꯡꯕꯤꯅꯤ ꯏꯃꯥ ꯂꯥꯏꯔꯕꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯣꯅꯨꯡꯁꯤꯗ ꯆꯥꯛ ꯊꯣꯡꯕꯤ ꯏꯅꯥꯏ ꯅꯨꯄꯤꯅꯤ ꯑꯩꯒꯨꯝꯕꯤ ꯑꯃꯒ ꯔꯥꯖꯀꯨꯃꯥꯔꯒ ꯆꯥꯟꯅꯗꯦ ꯊꯥꯛ ꯋꯥꯡꯅ ꯃꯈꯥ ꯐꯅ ꯑꯗꯨꯝ ꯂꯩꯕꯤ ꯃꯈꯥꯗ ꯂꯩꯕꯤꯕꯨ ꯌꯦꯡꯊꯕꯤꯔꯛꯀꯅꯨ ꯑꯩꯗꯤ ꯏꯃꯥ ꯁꯣꯟꯕꯤ ꯃꯍꯥꯛꯀꯤꯗꯃꯛ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯂꯕꯅꯤ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤ ꯅꯈꯣꯏ ꯏꯃꯥꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯐꯨꯕꯗꯒꯤ ꯃꯁꯥꯗꯣ ꯍꯧꯒꯠꯄ ꯉꯝꯈꯤꯗ꯭ꯔꯤ ꯏꯅꯦ ꯈꯣꯏꯅ ꯍꯥꯏꯕꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯧꯔꯤꯗꯨꯅ ꯏꯃꯥꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯨꯕꯤꯈꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯃꯥꯗꯣ ꯂꯥꯟꯃꯤꯁꯤꯡꯅ ꯌꯨꯝꯗ ꯊꯤꯜꯂꯛꯈꯤꯕꯅꯤ ꯂꯥꯏꯔꯕ ꯑꯣꯏꯕꯅꯤꯅ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯣꯅꯨꯡꯁꯤꯗ ꯂꯥꯛꯆꯔꯤꯁꯤꯅꯤ ꯄꯥꯏꯔꯝꯂꯤꯕ ꯆꯪꯈꯣꯟꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ
ꯑꯃꯨꯛ ꯐꯥꯎ ꯀꯞꯇ꯭ꯔꯤꯕ ꯅꯣꯡꯁꯥꯕ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯆꯪꯈꯣꯟꯕꯤꯗ ꯅꯨꯡꯁꯤꯕ ꯅꯤꯡꯉꯝꯗꯕꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯇꯞꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯂꯥꯏꯔꯕꯤ, ꯆꯥꯛꯊꯣꯡꯕꯤꯒꯤꯗꯃꯛ ꯔꯥꯖꯀꯨꯃꯥꯔꯅ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯗꯤ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯅꯈꯣꯏꯒꯤ ꯑꯁꯥꯎꯕ ꯀꯌꯥꯕꯨ ꯄꯣꯊꯥꯅꯕ ꯂꯩꯖꯕ ꯃꯤꯅꯥꯏꯁꯤꯡꯅꯤ꯫ ꯆꯪꯈꯣꯟꯕꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯅꯈꯣꯏ ꯏꯃꯥꯗ ꯑꯩꯅ ꯐꯨꯈꯤꯕꯒꯤ ꯅꯪꯁꯨ ꯑꯩꯕꯨ ꯐꯨꯅꯤꯡꯕ꯭ꯔꯥ? ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯦꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯄꯦꯟꯗ꯭ꯔꯤ ꯐꯥꯎ ꯑꯩꯕꯨꯁꯨ ꯐꯨ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯄꯥꯞ ꯆꯦꯜꯂꯕ ꯆꯤꯟꯕꯥꯜꯁꯤꯗꯒꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯏꯌꯥꯏꯗ ꯁꯥꯠꯄꯤ ꯊꯝꯕꯥꯜ ꯅꯪꯕꯨ ꯄꯥꯞ ꯆꯦꯟꯕ ꯏꯈꯨꯠꯁꯤꯅ ꯍꯦꯛꯀꯦ ꯈꯜꯂꯨꯔꯦ꯫ ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯅ ꯂꯩꯔꯥꯡ ꯅꯪꯕꯨ ꯄꯥꯝꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯪꯅ ꯄꯤꯖꯅꯤꯡꯗꯅ ꯅꯝꯐꯨꯗ ꯊꯣꯡꯕ ꯑꯩꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯉꯁꯤꯗꯒꯤ ꯊꯣꯡꯂꯅꯨ꯫ ꯅꯅꯤꯡꯇꯝꯅ ꯏꯅꯦꯁꯤꯡ ꯍꯔꯥꯎꯅ ꯂꯩꯖꯔꯣ꯫ ꯄꯥꯊꯧꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯗꯁꯨ ꯑꯩ ꯀꯩꯝ ꯍꯥꯏꯔꯔꯣꯏ꯫ ꯆꯠꯂꯒꯦ꯫ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗꯨꯗ ꯀꯩꯒꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝ ꯐꯥꯎꯔꯛꯏ꯫ ꯄꯨꯛꯅꯤꯡꯗꯁꯨ ꯅꯣꯡꯁꯥꯕ ꯃꯥꯕꯨ ꯈꯥꯝꯅꯤꯡꯕꯒꯤ ꯏꯍꯨꯜ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯅꯝ ꯀꯟꯕꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯧꯖꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝꯂꯕꯁꯤꯡꯗꯨ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯇꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯔꯤ ꯃꯔꯤ ꯊꯣꯛꯅꯈ꯭ꯔꯦ꯫ ꯅꯣꯡꯁꯥꯕꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯆꯪꯈꯣꯟꯕꯤꯕꯨ ꯎꯖꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯖꯅꯤꯡꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯗꯨ ꯎꯕ ꯐꯪꯗ꯭ꯔꯕꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯀꯣꯅꯨꯡ ꯋꯥꯡꯕ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯊꯧꯁꯨ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯅꯣꯡꯁꯥꯕꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯛꯏ꯫ "ꯑꯣꯏ, ꯅꯇꯨꯒ ꯀꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ? ꯆꯠꯂꯝꯗꯥꯏꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯒ ꯆꯤꯛꯊꯅꯔꯛꯇ꯭ꯔꯣ? ꯌꯥꯝ ꯀꯔꯦꯝꯅꯔꯛꯀꯅꯨ ꯄꯥꯊꯧ꯫ ꯆꯪꯈꯣꯟꯕꯤꯅ ꯅꯪꯉꯣꯟꯗ ꯌꯥꯝ ꯉꯥꯎꯖꯗꯥꯏꯅꯦ? ꯅꯪꯁꯨ ꯄꯥꯝꯗꯥꯏꯅꯦ? ꯅꯣꯏꯅꯤꯗꯤ ꯆꯠꯂꯝꯗꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇ꯭ꯔꯣ?" "ꯁꯥꯟꯅꯔꯝꯅꯤ, ꯌꯥꯝ ꯆꯥꯟꯅꯖꯕꯅꯤꯗ." "ꯍꯩ, ꯇꯥꯅꯤꯡꯗꯦꯍꯦ! ꯑꯩꯗꯤ ꯅꯣꯏꯅꯤ ꯀꯣꯏꯅꯖꯔꯁꯨꯅꯣꯅ ꯀꯩꯝ ꯌꯦꯠꯄꯤꯗ꯭ꯔꯦ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯟꯃꯟꯕꯤꯒ ꯇꯧꯁꯤꯜꯂꯛꯇꯅ ꯅꯃꯥꯡꯗ ꯃꯨꯜꯂꯒ ꯀꯣꯏꯈꯥꯏꯔꯣ ꯍꯥ? ꯑꯗꯨ ꯐꯥꯎꯗꯤ ꯉꯝꯕꯖꯥꯠꯅꯤ꯫ ꯏꯃꯥꯟꯅꯕꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯔꯒ ꯅꯨꯄꯤ ꯀꯣꯏꯕꯗꯨ ꯄꯥꯝꯗꯕꯒꯤ ꯂꯦꯝꯅ ꯂꯩꯊꯣꯛꯄꯤꯕꯅꯤ ꯈꯪꯉꯕ? ꯄꯥꯊꯧ, ꯑꯩꯁꯤ ꯂꯥꯟꯁꯤꯗ ꯁꯤꯈ꯭ꯔꯗꯤ ꯐꯗꯧꯅꯤ, ꯀꯣꯅꯨꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯗ ꯍꯔꯥꯎꯖꯅꯕ." "ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯅꯪ ꯁꯤꯔꯒ ꯃꯌꯥꯝꯅ ꯍꯔꯥꯎꯗꯣꯏꯁꯤꯅ ꯀꯩꯒꯤꯅꯣ? ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ꯫ ꯆꯪꯈꯣꯟꯕꯤꯅ ꯋꯥꯍꯧꯅꯕ ꯁꯤꯟꯒꯅꯨ꯫ ꯅꯨꯄꯤꯗ ꯆꯣꯞꯄ ꯑꯣꯛꯇꯕꯩꯕꯨ ꯀꯅꯥ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ? ꯁꯤꯕꯨꯁꯨ ꯀꯤꯗ꯭ꯔꯦꯗ꯫ ꯑꯗꯣ ꯑꯩ ꯁꯤꯔꯁꯨ ꯅꯪꯗꯤ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏꯌꯦ." "ꯌꯥꯔꯦ, ꯌꯥꯝ ꯄꯛꯁꯜꯂꯛꯇ꯭ꯔꯦ꯫ ꯈꯣꯡꯁꯤꯅ ꯐꯩꯒꯥꯎ ꯀꯥꯎꯁꯤꯜꯂꯗꯤ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯅꯣꯡꯅ ꯇꯥꯅꯤ꯫ ꯋꯥꯒ ꯑꯝꯇ ꯉꯥꯡꯒꯅꯨ, ꯇꯥꯅꯤꯡꯗ꯭ꯔꯦ." ꯅꯣꯡꯁꯥꯕꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯊꯧꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯁꯒꯣꯜꯗꯨ ꯊꯧꯏ꯫ ꯁꯣꯝꯗ ꯆꯪꯈꯣꯟꯕꯤꯗꯨ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯂꯥꯟ ꯉꯥꯛꯄ ꯆꯠꯈ꯭ꯔꯦ ꯄꯥꯎ ꯇꯥꯕꯗ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯣꯅꯨꯡ ꯋꯥꯡꯃꯔꯣꯝꯗ ꯆꯦꯟꯊꯣꯔꯛꯄꯗ ꯂꯥꯞꯅ ꯁꯒꯣꯜ ꯃꯌꯥꯝ ꯊꯧꯈꯤꯕꯗꯨ ꯎꯔꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯅ ꯆꯠꯂꯕ꯭ꯔꯥ? ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯈꯟꯅ ꯄꯥꯈꯠꯆꯔꯤꯕ ꯑꯗꯝ ꯀꯟꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯅꯍꯥꯛꯅ ꯈꯪꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯃꯛꯇꯕꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯍꯪ ꯀꯌꯥꯕꯨ ꯍꯪꯂꯔꯣ꯫ ꯅꯪꯕꯨ ꯂꯥꯛꯄ ꯑꯩ ꯋꯥꯅ ꯉꯥꯏꯖꯔꯝꯒꯦ." ꯑꯁꯨꯝꯅ ꯆꯌꯣꯜ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯇꯥꯏꯅꯕꯗ ꯂꯥꯟ ꯂꯣꯏꯈꯤꯕ ꯑꯃꯗꯤ ꯂꯥꯟ ꯉꯝꯕꯒꯤ ꯋꯥꯔꯤꯁꯨ ꯇꯥꯅꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯁꯥꯕꯅ ꯊꯧꯅꯥ ꯐꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯟꯊꯦꯡꯅꯕꯒꯤ ꯋꯥꯔꯤꯅ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯂꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯑꯁꯣꯛꯄ ꯍꯛꯆꯥꯡꯗꯨ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ꯫ ꯄꯥꯊꯧ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯃꯒ ꯅꯣꯡꯁꯥꯕꯒꯤ ꯀꯥꯗ ꯂꯩꯗꯨꯅ ꯑꯁꯣꯛꯄꯗꯨꯕꯨ ꯂꯥꯌꯦꯡꯂꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯄꯥꯈꯠꯅ ꯆꯪꯂꯛꯏ꯫ ꯃꯍꯥꯔꯥꯅꯤꯅ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯌꯥꯝ ꯁꯣꯛꯀꯦ? ꯏꯆꯥ ꯁꯣꯛꯑꯦ ꯇꯥꯕꯗ ꯏꯃꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗꯕꯅꯤ." "ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯁꯣꯛꯇꯤꯌꯦ. ꯊꯕꯥꯛꯁꯤꯗ ꯇꯦꯟꯖꯩ ꯈꯔꯅ ꯄꯥꯟꯈꯤꯕ ꯈꯛꯇꯅꯤ." ꯅꯤꯡꯊꯧꯅ "ꯍꯩ, ꯇꯦꯟ ꯑꯃꯈꯛꯅ ꯄꯥꯟꯕ ꯐꯥꯎꯕ ꯁꯤꯟꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯛ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯣꯖꯥ ꯑꯃꯥꯏꯕ, ꯏꯆꯥꯅꯨꯄꯥꯕꯨ ꯊꯨꯅ ꯐꯅꯕ ꯂꯥꯌꯦꯡꯕꯤꯌꯨ." "ꯐꯒꯅꯤ ꯅꯤꯡꯊꯧ, ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯒꯦ." "ꯏꯄꯥ ꯅꯤꯡꯊꯧ, ꯏꯃꯥ, ꯅꯈꯣꯏꯗꯤꯁꯨ ꯄꯣꯊꯥꯖꯔꯔꯣ. ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏꯌꯦ." ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯗꯨꯁꯨ ꯍꯤꯗꯥꯛ ꯈꯔ ꯄꯤꯔꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯊꯧꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯅꯣꯡꯁꯥꯕꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ꯫ "ꯅꯣꯡꯁꯥꯕ, ꯑꯩꯗꯤ ꯆꯠꯂꯨꯅ ꯇꯥꯜꯂꯛꯑꯅꯨꯀꯣ. ꯅꯪꯅ ꯑꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯕ ꯁꯤꯗ ꯁꯨꯝ ꯂꯩꯗꯣꯏꯅꯤ." "ꯌꯥꯔꯦ, ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯖꯧ. ꯑꯩꯒꯤꯗꯤ ꯑꯔꯥꯏꯕꯅꯤ, ꯀꯩꯁꯨꯝ ꯈꯟꯒꯅꯨ. ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯁꯣꯛꯍꯟꯗꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ, ꯃꯔꯨ ꯑꯣꯏꯅ ꯅꯪ." "ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?"
ꯑꯩꯉꯣꯟꯗ ꯀꯥꯞꯂꯛꯄ ꯇꯦꯟꯖꯩꯁꯤꯡꯗꯣ ꯅꯪꯅ ꯆꯦꯟꯁꯤꯟꯗꯅ ꯅꯁꯥꯗ ꯄꯥꯜꯍꯟꯕ ꯉꯥꯛꯇꯅꯤ. ꯍꯥꯏꯔꯁꯨ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ ꯍꯥꯏꯔꯛꯀꯅꯤ. ꯅꯠꯇꯦ, ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯑꯩꯅ ꯁꯥꯎꯔꯛꯄꯗꯨꯔꯣ ꯅꯪꯅ ꯉꯥꯏꯔꯤꯁꯦ? ꯅꯪ ꯁꯥꯎꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯨꯄꯤꯗ ꯊꯦꯝꯕꯗꯧꯅ ꯊꯦꯝꯃꯣ ꯍꯥꯏꯔꯣ? ꯅꯗꯨꯗ ꯊꯦꯝꯍꯜꯂꯨꯁꯨ. ꯏꯁꯥꯅꯒꯤ ꯏꯁꯥ ꯉꯝꯗꯕꯅꯤ. ꯑꯝꯇ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯄꯥꯊꯧꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯃꯄꯥꯟꯗꯒꯤ ꯃꯅꯥꯏ ꯑꯃꯅ ꯊꯣꯡ ꯊꯤꯜꯂꯛꯏ. ꯔꯥꯖꯀꯨꯃꯥꯔ, ꯆꯥꯛꯊꯣꯡꯕꯤ ꯏꯕꯦꯝ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯀꯥꯗ ꯆꯪꯉꯛꯀꯦ ꯍꯥꯏꯔꯤ. ꯊꯥꯗꯣꯛꯀꯣ ꯍꯥꯏꯕ꯭ꯔꯥ ꯆꯪꯍꯜꯂꯛꯎ ꯍꯥꯏꯕ꯭ꯔꯥ? ꯂꯥꯛꯑꯦꯍꯦ. ꯁꯣꯛꯄ ꯄꯥꯎ ꯇꯥꯔꯕ꯭ꯔꯥ ꯀꯩꯅꯣ ꯄꯥꯏꯁꯤꯜꯂꯛꯏ. ꯇꯥꯅꯤꯡꯗꯦꯀꯣ. ꯆꯥꯅꯕ ꯊꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ. ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯒꯗꯕ ꯅꯠꯇꯦ. ꯑꯗꯨꯗꯤ ꯍꯟꯈ꯭ꯔꯣ, ꯆꯪꯉꯛꯑꯅꯨꯅ ꯍꯥꯏꯈꯤꯗꯣꯏꯔꯣ? ꯑꯩ ꯑꯣꯏꯅ ꯍꯥꯏꯕꯤꯒꯦ. ꯅꯪ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯋꯥꯅꯤ. ꯌꯥꯔꯦ, ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ. ꯆꯪꯍꯜꯂꯛꯎ. ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯊꯣꯡꯖꯥꯎꯗꯣ ꯍꯥꯡꯗꯣꯔꯛꯏ. ꯆꯪꯈꯣꯟꯕꯤꯗꯨ ꯄꯥꯈꯠꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯄꯥꯊꯧ ꯅꯣꯛꯂꯒ ꯅꯥꯀꯟꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩ. ꯆꯪꯈꯣꯟꯕꯤꯅ, ꯔꯥꯖꯀꯨꯃꯥꯔ, ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯆꯨꯝꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ, ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ. ꯀꯌꯥꯝ ꯁꯣꯛꯀꯦ? ꯀꯗꯥꯏꯗꯣ ꯑꯩ ꯌꯦꯡꯕꯤꯒꯦ. ꯆꯪꯈꯣꯟꯕꯤꯒꯤ ꯃꯇꯧꯗꯨꯗ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯄꯥꯊꯧꯗ ꯃꯃꯤꯠꯇꯨ ꯉꯛꯅ ꯌꯦꯡꯂꯛꯏ. ꯄꯥꯊꯧꯗꯤ ꯃꯈꯨꯠꯇꯨꯅ ꯃꯃꯤꯠꯇꯨ ꯈꯟꯖꯤꯜꯂꯒ ꯂꯩꯈ꯭ꯔꯦ, ꯅꯨꯡꯁꯥꯕ ꯇꯧꯁꯤꯟꯅꯗꯨꯅ. ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯕꯨ ꯎꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ. ꯅꯪꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯑꯩꯁꯦ ꯁꯤꯈꯤꯕ. ꯊꯥꯅꯤꯡꯗꯦ. ꯑꯩꯅ ꯅꯨꯡꯁꯤꯗꯤ ꯍꯥꯏꯈꯤꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯅꯪꯕꯨ ꯎꯅꯤꯡꯗꯦꯅ ꯇꯥꯟꯈꯤꯕꯁꯨ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯏꯅꯥꯛꯇ ꯅꯪꯅ ꯂꯩꯇꯕꯗ ꯑꯩ ꯀꯌꯥ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯅꯪꯕꯨ ꯎꯅꯤꯡꯕꯅ ꯈꯨꯠ ꯊꯦꯛꯇꯨꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯛꯈꯤꯕꯅꯤ. ꯑꯩ ꯂꯩꯇꯕꯗ ꯋꯥꯏꯌꯦꯕ. ꯑꯌꯣ, ꯅꯥꯕ ꯍꯦꯟꯖꯤꯜꯂꯤ. ꯀꯩꯅꯣꯝ ꯇꯧꯔꯦ. ꯑꯩ ꯁꯤꯗꯧ ꯃꯥꯟꯁꯤꯜꯂꯤ. ꯑꯩꯕꯨꯛꯇ ꯈꯣꯟꯈꯠꯄꯤꯌꯨ. ꯍꯤꯞꯄꯁꯤ ꯋꯥꯏ. ꯅꯨꯡꯁꯥꯕꯒꯤ ꯋꯥꯍꯩꯗꯨꯗ ꯄꯥꯊꯧꯗꯤ ꯕꯤꯠꯀ ꯂꯩꯇꯅ ꯃꯀꯣꯛꯀꯗꯣ ꯍꯥꯏ. ꯆꯪꯈꯣꯟꯕꯤ ꯄꯥꯈꯠꯅ ꯅꯥꯀꯟꯗ ꯐꯝꯊꯔꯒ ꯅꯨꯡꯁꯥꯕꯕꯨ ꯍꯧꯒꯠꯇꯨꯅ ꯃꯊꯥꯗ ꯉꯥꯊꯍꯜꯂꯤ. ꯌꯥꯔꯕ꯭ꯔꯥ? ꯁꯤꯒꯤ ꯑꯁꯣꯛꯄꯁꯤꯔꯣ ꯀꯔꯝ ꯀꯥꯟꯗ ꯐꯅꯤ ꯍꯥꯏꯒꯦ? ꯐꯔꯔꯣꯏ, ꯁꯤꯔꯗꯕꯅꯤ. ꯃꯁꯛ ꯐꯖꯕꯤ ꯅꯪꯒꯤ ꯅꯊꯥꯗ ꯉꯥꯊꯖꯔꯒ ꯁꯤꯕꯁꯦ ꯑꯩꯒꯤꯗꯤ ꯆꯪꯅ ꯁꯔꯒ ꯀꯥꯕꯒ ꯆꯞ ꯃꯥꯟꯅꯔꯦ. ꯑꯁ, ꯑꯩ ꯇꯥꯕꯗ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯕꯣ. ꯅꯣꯏꯅꯤ ꯂꯩꯍꯧ. ꯑꯩ ꯀꯥꯗ ꯆꯠꯂꯒ ꯄꯣꯊꯥꯖꯧꯔꯒꯦ. ꯆꯪꯈꯣꯟꯕꯤ, ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯁꯤꯕꯗ ꯌꯥꯝ ꯍꯥꯏꯕꯅꯦ. ꯃꯣꯟ ꯅꯝꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯑꯣ. ꯊꯣꯛꯑꯦ ꯑꯩ. ꯌꯦꯡꯅꯤꯡꯗꯦ ꯅꯣꯏꯒꯤ ꯅꯨꯡꯁꯤ ꯏꯔꯥꯡꯁꯦ. ꯑꯩꯁꯨ ꯅꯨꯄꯤ ꯀꯣꯏꯅꯤꯡꯒꯦ ꯇꯧꯋꯦꯕ. ꯄꯥꯊꯧꯗꯣ ꯉꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯅꯨꯡꯁꯥꯕ ꯃꯃꯣꯟ ꯇꯧꯖꯔꯛꯏ. ꯆꯪꯈꯣꯟꯕꯤꯁꯨ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯄꯥꯈꯠꯆꯔꯤꯕꯁꯤ ꯅꯨꯡꯁꯥꯕꯅ ꯁꯥꯟꯅꯔꯦ ꯈꯪꯕꯗꯒꯤ ꯈꯤꯇꯪ ꯏꯟꯊꯣꯛꯏ. ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯔꯗꯅ ꯁꯣꯝꯗ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ ꯀꯩꯁꯨ ꯈꯪꯕꯤꯄꯣꯠꯇꯦ. ꯅꯨꯡꯁꯤꯗꯦ ꯆꯣ. ꯑꯩꯍꯥ, ꯏꯟꯊꯣꯛꯏ. ꯑꯅꯥꯕꯒꯁꯦ ꯀꯩꯁꯨ ꯈꯟꯕꯤꯗꯦ. ꯍꯦꯛꯇ ꯏꯟꯊꯣꯛꯄꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦꯕꯣ, ꯑꯩ ꯅꯥꯏꯌꯦ ꯀꯥꯏꯅ ꯍꯥꯏꯖꯔꯣꯏ. ꯏꯟꯊꯣꯛꯂꯔꯣꯏ. ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯄꯩꯗꯅꯃꯨꯛ ꯂꯩꯔꯅꯨ. ꯀꯩ ꯆꯥꯅꯤꯡꯒꯦ? ꯆꯝꯐꯨꯠ ꯆꯥꯅꯤꯡꯉꯤ. ꯇꯣꯔꯕꯣꯠ ꯆꯝꯐꯨꯠ. ꯑꯩ ꯐꯨꯠꯂꯨꯒꯦ. ꯂꯩꯔꯝ ꯀꯨꯏꯔꯣꯏ. ꯑꯩꯁꯨ ꯂꯥꯛꯀꯦ. ꯀꯩꯅꯣ, ꯑꯅꯥꯕꯅꯕꯨ ꯍꯧꯒꯠꯂꯒ ꯀꯅꯥ ꯆꯠꯅꯒꯦ? ꯑꯩ ꯅꯥꯗ꯭ꯔꯦ. ꯈꯤꯇꯪ ꯁꯣꯛꯄꯅꯤ. ꯂꯥꯛꯑꯣ, ꯆꯝꯐꯨꯠ ꯐꯨꯠꯄ ꯌꯦꯡꯒꯦ. ꯄꯥꯊꯧꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯕꯗꯤ ꯀꯅꯥ ꯈꯪꯕꯅꯣ ꯑꯩ ꯂꯩꯇ꯭ꯔꯤꯀꯥꯟꯗ. ꯂꯥꯛꯑꯣ. ꯍꯥꯏꯕ ꯑꯃꯨꯛ ꯂꯦꯞꯇ ꯂꯩꯍꯧꯔꯤ. ꯂꯥꯛꯑꯣ. ꯃꯥꯅ ꯑꯁꯨꯝ ꯁꯥꯔꯒ ꯆꯪꯈꯣꯟꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯔꯝꯃꯤ. ꯅꯣꯡꯃ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯆꯪꯈꯣꯟꯕꯤꯒ ꯅꯨꯡꯁꯥꯕꯒꯗꯣ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ. ꯆꯪꯈꯣꯟꯕꯤꯒꯤ ꯐꯤꯖꯣꯜ ꯑꯍꯜ ꯃꯆꯨ ꯂꯩꯕꯤꯗꯨꯅ ꯁꯦꯠꯍꯜꯂꯝꯃꯤ. ꯆꯝꯅ ꯀꯦꯗꯅ ꯐꯖꯕ ꯃꯥꯏꯊꯣꯡꯗꯨꯗ ꯈꯖꯤꯛ ꯀꯦꯅ ꯊꯣꯛꯂꯛꯇꯨꯅ ꯐꯤꯖꯣꯜ ꯑꯅꯧꯕꯗꯨꯕꯨ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯔꯛꯏ. ꯅꯨꯡꯁꯥꯕꯗꯤ ꯃꯤꯠ ꯐꯃꯣꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯀꯩꯗꯧꯔꯒꯦ? ꯌꯥꯝ ꯊꯤꯔꯕꯣ? ꯊꯤꯗꯦ, ꯐꯖꯩ, ꯌꯥꯝ ꯐꯖꯩ. ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯂꯩꯕꯅꯤ. ꯑꯗꯣꯝꯗ ꯆꯠꯂꯨꯁꯤ. ꯑꯩ ꯐꯤꯔꯣꯜꯒꯤ ꯁꯦꯜꯒ ꯄꯤꯊꯣꯛꯑꯝꯒꯦ. ꯅꯠꯇ꯭ꯔꯒ ꯁꯣꯠꯂꯒ ꯆꯠꯈ꯭ꯔꯁꯤꯔꯣ? ꯁꯣꯠꯄꯕꯨ ꯉꯝꯗꯣꯏꯔꯣ? ꯔꯥꯖꯀꯨꯃꯥꯔꯅ ꯐꯤꯔꯣꯜ ꯁꯣꯠꯂꯒ ꯆꯠꯈ꯭ꯔꯦꯅ ꯍꯥꯏꯅꯔꯗꯤ ꯐꯖꯔꯅꯤ. ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯦꯜ ꯄꯤꯊꯣꯛꯂꯝꯂꯒ ꯀꯩꯊꯦꯜꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯏꯁꯤꯡ ꯆꯥꯏꯕꯤꯗꯣꯝꯗ ꯂꯥꯛꯏ. ꯐꯖꯔꯕ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯒꯤ ꯅꯥꯀꯜꯗ ꯐꯝꯅꯕ ꯎꯅ ꯐꯖꯅ ꯁꯥꯗꯨꯅ ꯂꯩꯔꯤ. ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯩ ꯃꯈꯜ ꯀꯌꯥꯁꯨ ꯍꯧꯔꯤ. ꯃꯗꯨ ꯎꯕꯗ ꯆꯪꯈꯣꯟꯕꯤ ꯍꯔꯥꯎꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ. ꯅꯨꯡꯁꯥꯕꯅ ꯂꯩꯁꯤꯡꯗꯨ ꯍꯦꯛꯂꯒ ꯆꯪꯈꯣꯟꯕꯤꯗ ꯄꯤꯔꯤ. ꯈꯪꯍꯧꯗꯅ ꯆꯪꯈꯣꯟꯕꯤꯔꯣꯝꯗ ꯃꯆꯤꯟ ꯇꯨꯝꯕ ꯇꯦꯟꯖꯩ ꯑꯃ ꯀꯥꯞꯁꯤꯜꯂꯛꯏ. ꯅꯨꯡꯁꯥꯕꯅ ꯇꯦꯟꯖꯩ ꯑꯗꯨꯕꯨ ꯇꯥꯞ ꯐꯥꯏ. ꯆꯪꯈꯣꯟꯕꯤꯗꯤ ꯃꯁꯥꯗꯨ ꯀꯤꯅ ꯅꯨꯡꯁꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯅꯥꯀꯜꯗꯒꯤ ꯐꯤꯃꯨ ꯁꯦꯠꯄ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯌꯥꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯑꯃꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯅꯨꯡꯁꯥꯕꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯝꯗ ꯂꯦꯞꯇꯨꯅ ꯂꯩ. ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯇꯦꯟꯖꯩ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯏ. ꯐꯤꯃꯨ ꯁꯦꯠꯄꯁꯤꯡꯗꯨ ꯇꯦꯟꯖꯩꯁꯤꯡꯗꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯒ ꯇꯥꯈ꯭ꯔꯦ.
ꯄꯥꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯁꯥꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯖꯒꯣꯏ ꯁꯥꯕꯤ ꯀꯦꯊꯕꯤ, ꯃꯥꯏꯈꯨꯝꯗꯨ ꯂꯧꯊꯣꯛ꯫ ꯅꯪꯕꯨ ꯁꯦꯟꯅꯔꯛꯂꯤꯕꯁꯦ ꯃꯇꯝ ꯀꯨꯏꯔꯕꯅꯤ꯫ ꯂꯩꯕꯥꯛ ꯇꯥꯏꯅꯕꯗ ꯂꯥꯟ ꯍꯧꯔꯤꯕꯁꯤꯁꯨ ꯅꯪ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯏ꯫ ꯃꯄꯥꯟ ꯊꯣꯡꯗ ꯖꯒꯣꯏ ꯁꯥꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯅꯪꯒꯤ ꯑꯔꯣꯟꯕ ꯁꯛꯐꯝꯗꯣ ꯉꯁꯤꯗꯤ ꯂꯣꯠꯄꯅ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ꯫ ꯀꯦꯊꯕꯤꯗꯨ ꯃꯃꯥꯏ ꯈꯨꯝꯂꯤꯕ ꯃꯥꯏꯈꯨꯝꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯃꯈꯨꯠꯇ ꯄꯥꯜꯂꯤꯕ ꯇꯦꯟꯖꯩ ꯑꯗꯨꯁꯨ ꯑꯔꯣꯏꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯁꯠꯇꯣꯛꯏ꯫ ꯂꯥꯟꯃꯤ ꯄꯥꯊꯧ, ꯅꯪꯅ ꯑꯩꯒꯤ ꯑꯔꯣꯟꯕ ꯊꯤꯒꯠꯄꯒꯤ ꯀꯔꯤ ꯃꯊꯧꯅꯣ? ꯐꯠꯇ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯅꯨꯄꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨꯁꯨ ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯅꯣꯡꯁꯥꯕꯅ, ꯀꯦꯊꯕꯤ, ꯅꯣꯏꯅ ꯈꯜꯂꯤꯕꯁꯤꯡꯗꯣ ꯂꯥꯟꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤꯗ ꯃꯁꯥ ꯁꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩꯗ ꯉꯥꯎꯁꯤꯟꯅꯔꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯁꯦꯝꯗꯣꯛꯏ꯫ ꯑꯗꯨꯅ ꯅꯪꯁꯨ ꯍꯤꯡꯅꯤꯡꯂꯕꯗꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ꯫ ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯂꯥꯟ ꯍꯧꯔꯤꯕ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯊꯥꯗꯔꯤꯕ ꯄꯥꯡꯒꯜꯁꯤꯡꯗꯣ ꯊꯥꯗꯣꯛꯇꯨꯅ ꯅꯅꯤꯡꯇꯝꯅ ꯍꯤꯡꯖꯔꯨꯔꯣ꯫ ꯏꯅꯤꯡꯇꯝꯕ, ꯐꯠꯇ꯭ꯔꯕ ꯃꯍꯤꯛ ꯅꯪꯕꯨ ꯃꯨꯊꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯅꯪ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯑꯣꯏꯒꯅꯤ꯫ ꯄꯥꯊꯧꯅ, ꯍꯦ, ꯋꯥ ꯌꯥꯝ ꯉꯥꯡꯅ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯑꯔꯣꯟꯕ ꯑꯩꯅ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯈꯪꯉꯕ? ꯖꯒꯣꯏ ꯁꯥꯕꯒꯤ ꯅꯃꯥꯗ ꯅꯪ ꯅꯨꯄꯤ ꯃꯆꯥ ꯀꯌꯥꯕꯨ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯗꯣ ꯈꯪꯂꯣꯏꯅ ꯈꯟꯕ꯭ꯔꯣ? ꯅꯨꯃꯤꯠꯇꯨꯗ ꯆꯪꯈꯣꯟꯕꯤꯗ ꯅꯪꯅ ꯌꯦꯡꯂꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩꯁꯨ ꯎꯍꯧ꯫ ꯅꯪꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯔꯣꯟꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯅꯪꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯈꯤꯕꯅꯤ꯫ ꯆꯪꯈꯣꯟꯕꯤꯕꯨ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯂꯣꯟꯅ ꯄꯨꯈꯤꯗꯕ ꯊꯧꯔꯥꯡ ꯀꯌꯥꯁꯨ ꯁꯤꯜꯂꯤ ꯍꯥꯏꯕꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯂꯥꯟꯃꯤꯁꯤꯡꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯈꯤꯕꯒꯤ ꯎꯄꯥꯏ ꯂꯩꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯆꯪꯈꯣꯟꯕꯤꯅ, ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯈꯤꯕ ꯃꯤꯠꯌꯦꯡꯗꯣ ꯏꯁꯥꯗ ꯍꯩꯅꯗꯕꯗꯤ ꯐꯥꯎꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯀꯔꯤꯅꯣ ꯈꯟꯅ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯅꯣꯡꯁꯥꯕꯅ, ꯑꯦ, ꯑꯁꯤꯒꯤ ꯅꯨꯄꯤ ꯂꯂꯣꯟꯕꯤꯁꯤꯅ ꯅꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏꯔꯣ ꯍꯥꯏꯁꯦ? ꯃꯃꯤꯠꯁꯤ ꯀꯣꯠꯊꯣꯛꯈꯤ ꯈꯪ, ꯑꯩ ꯇꯧꯒꯦꯀꯣ ꯁꯦ꯫ ꯌꯥꯔꯦ, ꯃꯤꯠ ꯀꯝꯇ ꯀꯣꯠꯊꯣꯛꯄꯤꯔꯅꯨ, ꯑꯝꯇ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯀꯣꯅꯨꯡ ꯃꯤꯌꯥꯝꯒꯤ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯂꯅꯤꯌꯦ꯫ ꯍꯥ, ꯆꯠꯂꯁꯤ ꯍꯥꯏꯔꯣ? ꯍꯣꯏ ꯍꯣꯏ꯫ ꯄꯥꯊꯧ, ꯇꯪꯊꯣꯛ ꯇꯧꯍꯧꯔꯣꯍꯦ꯫ ꯅꯨꯄꯤꯅꯤꯅ ꯍꯥꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯩꯁꯨꯝ ꯆꯪꯗ ꯅꯝꯁꯤꯜꯂꯒ ꯊꯝ꯫ ꯑꯃꯁꯦ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯉꯦꯌꯦ꯫ ꯆꯠꯂꯦ ꯆꯠꯂꯦ꯫ ꯀꯦꯊꯕꯤ, ꯂꯩꯍꯧꯔꯣꯅꯦ ꯍꯥ꯫ ꯑꯩꯈꯣꯏꯗꯤ ꯐꯅ ꯑꯣꯛꯆꯗ꯭ꯔꯁꯨ ꯒ꯭ꯌꯥꯟ ꯀꯥꯁꯦ ꯁꯠ ꯇꯥꯊꯣꯛꯂꯒ ꯑꯐꯕꯤ ꯐꯪꯉꯤꯁꯤ ꯎꯔꯦꯗꯅ꯫ ꯅꯉꯣꯟꯗꯒꯤ ꯐꯖꯕꯁꯨ ꯗꯃꯥꯗ ꯍꯦꯜꯂꯤ꯫ ꯌꯥꯔꯦ, ꯆꯠꯈ꯭ꯔꯣ꯫ ꯅꯇꯨꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ꯫ ꯋꯥꯊꯤꯕꯨ ꯉꯥꯡꯉ ꯂꯩ꯫ ꯍꯩ, ꯃꯁꯤꯒꯤ ꯖꯒꯣꯏ ꯁꯥꯕꯤꯁꯤ ꯐꯖꯜ꯫ ꯀꯣꯅꯨꯡꯒꯤ ꯀꯩꯁꯨꯝ ꯁꯪꯗꯨ ꯅꯝꯖꯤꯜ꯫ ꯆꯥꯛꯀ ꯄꯤꯖꯔꯨꯅꯨ, ꯏꯀꯥꯟꯗꯕꯗ꯫ ꯑꯩꯁꯨ ꯅꯨꯄꯤ ꯑꯃꯇ ꯊꯤꯔꯨꯒꯦ꯫ ꯃꯤꯅ ꯁꯨꯝ ꯂꯥꯛꯆꯕꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯉꯥꯎꯕꯤꯔ ꯀꯩꯅꯣꯝ ꯐꯥꯔꯒ ꯍꯦꯛꯇ ꯀꯣꯏꯔꯗꯧꯅꯤ꯫ ꯑꯁꯨꯝꯅ ꯀꯦꯊꯕꯤ ꯃꯥꯁꯨ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯆꯪꯈꯣꯟꯕꯤ ꯑꯃꯗꯤ ꯅꯣꯡꯁꯥꯕꯒꯤ ꯃꯔꯤꯗꯨ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯁꯨ ꯈꯪꯂꯦ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯅꯤꯡꯊꯧꯅ꯫ ꯀꯣꯅꯨꯡꯁꯤꯗ ꯆꯥꯛꯊꯣꯡꯕꯤ ꯑꯃꯕꯨ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯂꯧꯕꯁꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯥꯏ ꯈꯨꯒꯅꯤ꯫ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯅꯨ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯌꯨꯝꯗ ꯊꯥꯗꯣꯛꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯅꯪꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ꯫ ꯄꯥꯅꯤꯡꯊꯧ, ꯅꯆꯥ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯆꯥꯛꯊꯣꯡꯕꯤ ꯂꯥꯏꯔꯕꯤ ꯃꯥꯁꯦ ꯁꯅꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯏ꯫ ꯊꯥꯛ ꯋꯥꯡꯉꯦꯅ ꯍꯥꯏꯅꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯃꯈꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ꯫ ꯃꯃꯜ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯏ ꯆꯨꯝꯗꯨꯅ ꯄꯨꯕꯤꯔꯛꯈꯤꯕꯁꯨ ꯆꯥꯛꯊꯣꯡꯕꯤ ꯃꯍꯥꯛꯅꯅꯤ꯫ ꯅꯆꯥ ꯑꯩꯅ ꯉꯁꯤ ꯋꯥꯈꯜ ꯇꯥꯅ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯦꯞꯂꯤꯕ ꯐꯤꯕꯝꯁꯤꯁꯨ ꯂꯥꯏꯔꯕꯤ ꯆꯥꯛꯊꯣꯡꯕꯤ ꯃꯥꯅ ꯌꯧꯍꯜꯂꯛꯄꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯅꯆꯥ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯀꯣꯅꯨꯡꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯪꯈꯣꯟꯕꯤꯕꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯈꯨꯜꯗꯨꯗ ꯑꯣꯏꯅ ꯂꯩꯖꯔꯨꯔꯒꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯍꯥꯏꯔꯅꯨ꯫ ꯏꯁꯥꯅ ꯋꯥ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯉꯩ ꯅꯃꯥ ꯑꯩꯅ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯣꯏ꯫ ꯏꯅꯤꯡꯊꯧꯁꯨ ꯋꯥꯈꯜ ꯈꯖꯤꯛ ꯈꯟꯊꯕꯤꯌꯨ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯎꯕꯗ ꯍꯩꯅꯗꯕ ꯐꯥꯎꯔꯝꯕ ꯅꯆꯥꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯇꯤ ꯄꯨꯡꯍꯣꯡ ꯍꯣꯡꯂꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯂꯨꯍꯣꯡꯂꯨꯕ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤꯗꯨ ꯏꯅꯤꯡꯊꯧ꯫ ꯏꯃꯥꯒꯤ ꯋꯥꯍꯩꯁꯤꯅ ꯅꯁꯥꯒꯤ ꯊꯧꯅꯥ ꯑꯣꯏꯖꯒꯦ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯩꯕꯨ ꯅꯝꯗꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯇ ꯅꯆꯥ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯁꯥꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯈꯣꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯨꯔꯤꯅꯣ? ꯅꯆꯥꯅꯨꯄꯥꯁꯤꯅ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯅ ꯍꯥꯟꯅꯗꯧꯅ ꯑꯃꯨꯛ ꯇꯧꯔꯛꯂꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯔꯤꯒꯦ? ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯆꯥꯛꯊꯣꯡꯕꯤ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯧꯖꯁꯅꯨ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯅꯤꯡꯊꯧ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ꯫
ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯕꯗ ꯑꯩꯅꯦ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯩꯔꯁꯨ ꯏꯁꯥꯒꯤꯗꯃꯛ ꯈꯜꯂꯒ ꯆꯤꯟꯁꯤ ꯐꯥꯖꯤꯜꯂꯒꯦ ꯀꯥꯟꯗꯦ ꯀꯣꯛꯁꯤ ꯁꯤꯛꯂꯤ ꯁꯤꯛꯂꯤ ꯇꯧꯏ ꯉꯥꯏꯍꯥꯛꯇ ꯃꯦꯜꯂꯛꯎ ꯁꯣꯝꯗ ꯆꯪꯈꯣꯟꯕꯤꯗꯨ ꯅꯣꯡꯁꯥꯕ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯐꯤꯌꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯅꯨꯡ ꯋꯥꯡꯃꯗ ꯂꯦꯞꯂꯤ ꯄꯥꯊꯧꯁꯨ ꯂꯥꯛꯄꯗ ꯆꯪꯈꯣꯟꯕꯤꯅ ꯃꯊꯟꯇ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯆꯪꯂꯛꯏ ꯆꯪꯈꯣꯟꯕꯤ ꯐꯤꯌꯣꯝꯅꯤ ꯀꯩꯅꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯌꯨꯝ ꯆꯠꯇꯣꯏꯔꯣ ꯀꯅꯥ ꯇꯤꯟꯗꯣꯏꯅꯣ ꯅꯣꯡꯁꯥꯕꯗꯤ ꯃꯇꯨ ꯑꯇꯣꯞꯄ ꯑꯃꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯣ ꯆꯠꯇꯦꯗ ꯑꯩꯒꯤꯁꯤ ꯃꯥ ꯉꯥꯏꯔꯤꯅꯤ ꯌꯨꯝꯗ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯒ ꯑꯃꯨꯛꯇꯪ ꯎꯅꯔꯝꯂꯒ ꯆꯠꯀꯦꯅ ꯉꯥꯏꯕꯅꯤ ꯑꯣ ꯑꯗꯨꯕꯨꯗꯤ ꯐꯩ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯍꯩꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨ ꯆꯪꯈꯣꯟꯕꯤ ꯅꯣꯡꯁꯥꯕꯁꯦ ꯐꯖꯅ ꯅꯨꯡꯁꯤꯕꯤꯌꯨ ꯀꯣ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯒꯅꯨ ꯃꯥꯅ ꯉꯁꯤ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡꯁꯦ ꯍꯦꯛ ꯄꯤꯛꯂꯤꯀꯥꯟꯗꯒꯤ ꯇꯤꯟꯅꯔꯛꯄ ꯑꯩ ꯐꯥꯎ ꯎꯗ꯭ꯔꯤꯕꯅꯤ ꯃꯥꯅ ꯄꯥꯈꯪ ꯐꯥꯔꯛꯄꯗꯒꯤ ꯉꯥꯎꯔꯤꯅꯤꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯈ꯭ꯔꯕꯅꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯄꯣꯛꯈꯤꯗ꯭ꯔꯕ ꯅꯨꯄꯥꯅꯤ ꯃꯥꯅ ꯑꯣꯏꯔꯝꯃꯤꯁꯦ ꯁꯨꯃꯥꯏ ꯍꯣꯡꯂꯛꯀꯅꯤ ꯀꯥꯏ ꯊꯥꯖꯗꯦ ꯅꯣꯡꯁꯥꯕꯅ ꯆꯦꯟꯊꯣꯔꯛꯄꯗ ꯄꯥꯊꯧꯅ ꯆꯪꯈꯣꯟꯕꯤꯗ ꯃꯈꯨꯠ ꯎ ꯃꯁꯥꯋ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯏꯗꯨ ꯂꯦꯞꯁꯤꯜꯂꯛꯏ ꯑꯩꯅ ꯉꯁꯥꯏ ꯈꯪꯉꯝꯅꯤ ꯃꯁꯤꯒꯤ ꯄꯥꯊꯧ ꯃꯤꯅꯥꯏ ꯃꯥꯟꯕꯁꯤꯅ ꯑꯩ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯇꯨꯃꯤꯟ ꯏꯔꯥꯡ ꯍꯧꯖꯤꯜꯂꯝꯃꯅꯤꯁꯦ ꯍꯟꯗꯣ ꯁ꯭ꯋꯥꯏꯗ ꯇꯥꯕ꯭ꯔꯣ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯏꯁ ꯑꯩꯉꯣꯟꯗ ꯐꯥꯎ ꯑꯗꯨꯛ ꯌꯥꯝ ꯆꯤꯡꯅꯔꯕꯀꯣ ꯍꯧꯖꯤꯛ ꯃꯃꯥꯏꯁꯨ ꯈꯨꯅꯝꯁꯤꯛ ꯊꯥꯖꯟꯕꯨ ꯃꯁꯥꯁꯦ ꯑꯐꯕ ꯁꯨꯛꯇꯧ ꯇꯧꯔꯛꯇꯕꯅꯤꯅ ꯐꯠꯇ ꯋꯥꯈꯜ ꯉꯥꯛꯇꯅ ꯈꯜꯂꯤꯁꯦ ꯑꯩꯅꯦ ꯀꯩꯁꯨꯝ ꯍꯥꯏꯖꯗꯦ ꯅꯪꯁꯦ ꯑꯇꯣꯞꯄ ꯑꯃꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕꯅꯤ ꯑꯗꯨꯅ ꯑꯩꯒ ꯀꯣꯏꯅꯔꯁꯦꯅ ꯍꯥꯏꯔꯝꯃꯤ ꯀꯩꯑꯕ ꯅꯪ ꯑꯗꯨꯝꯕꯗꯣ ꯀꯅꯥ ꯍꯥꯏꯌꯨ ꯍꯥꯏ ꯂꯩꯔꯝꯕ ꯀꯥꯅꯤꯅꯣ ꯅꯣꯡꯁꯥꯕꯅ ꯇꯥꯟꯅꯒꯦ ꯇꯧꯕꯗꯨꯗ ꯄꯥꯊꯧꯁꯨ ꯅꯣꯛꯂꯒ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯆꯪꯈꯣꯟꯕꯤꯅ ꯅꯣꯡꯁꯥꯕꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯌꯥꯔꯦ ꯕꯥ ꯑꯃꯨꯛ ꯇꯥꯟꯅꯗ꯭ꯔꯁꯨ ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯒ ꯃꯥꯅ ꯁꯥꯎꯔꯤꯁꯦ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯀꯩ ꯐꯥꯒꯤꯅꯣ ꯃꯥꯏ ꯃꯑꯣꯡꯗꯣ ꯌꯥꯗꯦ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯅꯪꯁꯨ ꯃꯥꯒ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯒꯅꯨ ꯍꯥꯏꯒ ꯁꯨꯝ ꯁꯥꯏ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯥꯛꯍꯜꯂꯤ ꯅꯣꯏ ꯇꯜꯂꯤ ꯌꯥꯝ ꯑꯩ ꯁꯥꯎꯔꯦ ꯊꯦꯝꯃꯨ ꯑꯝꯇ ꯊꯦꯝꯃꯨ ꯁꯥꯎꯖꯤꯟꯅꯔꯒ ꯂꯩꯍꯧꯔꯣ ꯑꯩꯗꯤ ꯌꯨꯝ ꯆꯠꯂꯦ ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯐꯒꯠꯂꯦꯅ ꯁꯤꯗꯤ ꯊꯥꯔꯛꯏ ꯑꯗꯨꯅ ꯏꯃꯥꯒ ꯑꯝꯇ ꯎꯅꯔꯨꯒꯦ ꯁꯤ ꯍꯥꯏꯔꯝꯒꯦꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯅꯤ ꯏꯁ ꯁꯤꯒꯤ ꯍꯥꯏꯒꯦꯅ ꯉꯥꯏꯔꯝꯕꯅꯤ ꯀꯥꯏ ꯁꯣꯝꯗ ꯑꯩꯅ ꯂꯥꯟꯃꯤꯒꯁꯤ ꯆꯤꯟꯅ ꯊꯥꯔꯒ ꯅꯈꯣꯏ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯄꯤꯔꯤ ꯃꯌꯥꯝꯁꯤꯗꯤ ꯀꯩꯝ ꯈꯪꯉꯝꯃꯣꯏ ꯅꯪ ꯑꯩꯁꯨ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯂꯥꯛꯑꯣ ꯁꯒꯣꯜꯒ ꯑꯝꯇ ꯄꯨꯔꯛꯑꯔꯣꯏ ꯈꯣꯡꯅ ꯋꯥꯔꯤ ꯁꯥꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯆꯪꯈꯣꯟꯕꯤꯗꯨ ꯅꯣꯡꯁꯥꯕꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯐꯠꯇ꯭ꯔꯕ ꯃꯥꯅ ꯍꯣꯡꯂꯛꯄꯒꯤ ꯃꯑꯣꯡꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯉꯛꯄꯁꯨ ꯑꯣꯏꯅꯈꯤꯕꯅꯤ ꯅꯣꯡꯁꯥꯕ ꯃꯥꯁꯨ ꯃꯁꯥ ꯈꯪꯗ ꯍꯣꯡꯂꯤꯕ ꯃꯌꯥꯝꯗꯨ ꯈꯟꯖꯜꯂꯨꯕꯗ ꯊꯥꯖꯕ ꯋꯥꯠꯆꯈꯤꯕꯅꯤ ꯆꯥꯛꯊꯣꯡꯕꯤ ꯂꯥꯏꯔꯕꯤ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯅ ꯐꯠꯇ꯭ꯔꯕ ꯂꯝꯕꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯀꯌꯥꯕꯨ ꯅꯥꯊꯩꯔꯝꯕꯅꯤ ꯐꯠꯇ꯭ꯔꯦ ꯈꯪꯂꯕ ꯃꯍꯥꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯥꯡꯌꯦꯡ ꯄꯤꯈꯤꯕ ꯆꯪꯈꯣꯟꯕꯤ ꯃꯍꯥꯛꯄꯨ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯥ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯂꯤꯕ ꯃꯤꯕꯨ ꯍꯥꯟꯅꯒꯤ ꯑꯁꯣꯏꯕ ꯀꯣꯊꯣꯛꯇꯨꯅ ꯉꯥꯡꯕꯤꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯤ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯍꯦꯟꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯅꯕ ꯂꯝꯖꯤꯡꯕꯤꯒꯗꯕꯅꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯍꯛꯇꯛ ꯄꯨꯟꯁꯤ ꯃꯥꯡꯕꯁꯨ ꯉꯝꯕ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯊꯛꯀꯤ ꯍꯛꯇꯛ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯐꯠꯇꯕ ꯍꯩꯅꯕꯤ ꯀꯌꯥꯕꯨ ꯁꯦꯝꯗꯣꯛꯄ ꯉꯝꯕꯁꯨ ꯅꯨꯄꯥꯅꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕ ꯏꯃꯨꯡ manunggi ꯅꯨꯡꯁꯤꯕ ꯃꯈꯜ ꯃꯌꯥꯝ ꯑꯁꯤꯕꯨ ꯈꯟꯕꯤꯗꯨꯅ ꯐꯠꯇꯕ ꯂꯝꯕꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯁꯤ